My dear friends, kadayda chatlino? Walking chatline. Walking. To. Si walking chatling ay tayo. Yung biyak ka pasala doon naman. Bahap nung ay ba. Walking. 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 Nungay bra. Koy kungi lambi ni si. Lamjang. Kungi lamjang hay tara. Ito pukri malay. Sila ipun mamaytay ang tani ko sa punse. Sila. Sina ako'y dukan para sandokpa. To. Smay tawag ko. Smay. Sang mo na yan. Lo. Sila sorok. Midi satpa udene. To. Sorok siya hajikanda mi chatnadri. Gari tonga chatpa natana khong na chatnadri. Ko sa si karo. To si sorok siya. Si direct. Karo siya. To. To sino to. Right. To ada situ momo borajon ba dukan sumayam lay pering sana simay tawraga si ulayraga sobda gisi se koi kungangi lambi jos thaba sila mamga si phauja leine ba sai ke koi dukan bhara salai do khada lambi de phaujan ba mam lai iya dukan do Thoksom lo hit to jaw di phaba khoi khungi lambi je nge to Imara kapsan bun nok sale min Sanda monggi tawre do san galoin ka khale to Mareng tat kanu mafam mamada layudana nula nga sanga hak tiga idudi
ꯌꯨꯝꯁꯦ ꯐꯖꯕ ꯌꯦꯡꯉꯨ ꯈꯣꯡꯅꯅꯤ ꯆꯠꯂꯤꯁꯦ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯀꯥꯏ ꯂꯩꯁꯤꯒꯦ ꯑꯩꯁꯨ ꯅꯣꯏꯅ ꯍꯌꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯨ ꯃꯤꯇꯩꯅꯤ ꯃꯩꯇꯩ ꯌꯨꯝꯅꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤꯁꯦ ꯁꯟꯁꯤꯕꯨ ꯁꯝ ꯃꯔꯥꯡꯕ꯭ꯔꯥ ꯁꯤꯕꯣ ꯁꯟ ꯃꯔꯥꯡꯕꯤꯁꯤꯕꯨ ꯃꯔꯥꯡꯉꯦ ꯁꯟ ꯃꯔꯥꯡꯉꯦ ꯂꯥꯏꯛꯇꯤ ꯇꯧꯔꯝꯗꯦ ꯑꯩ ꯇꯧꯔꯦꯀꯣ ꯑꯣ ꯅꯪꯅ ꯇꯧꯔꯤꯔꯣ ꯑꯩꯗꯤ ꯇꯣꯝꯕꯅ ꯇꯧꯔꯤꯔ ꯍꯥꯏꯕꯣ ꯑꯩ ꯂꯣꯏ ꯌꯥꯎꯕꯅꯤꯀꯣ ꯍꯣꯏ ꯑꯩ ꯁꯥꯈꯤ ꯄ꯭ꯔꯃꯥꯟꯒ ꯂꯥꯛꯒꯤꯔꯣꯏꯅꯦꯍꯦ ꯀꯨꯀꯤ ꯂꯥꯛꯆꯅꯤ ꯌꯦꯡꯍꯟꯖꯅꯨ ꯂꯥꯛꯆꯁꯅꯨ ꯑꯩꯒꯤ ꯈꯨꯟꯁꯤꯗꯤ ꯍꯣꯡꯀꯣꯡꯗꯅꯤ ꯃꯥ ꯊꯤꯔ ꯂꯥꯛꯆꯔꯅꯤ ꯍꯣꯡꯀꯣꯡ ꯇꯨ ꯁꯛꯆꯝꯗꯁꯨ ꯂꯥꯛꯑꯦꯗꯣ ꯑꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯝꯕꯤꯁꯦ ꯎꯍꯟꯒꯦ ꯇꯧꯕꯅꯦꯕ ꯃꯝꯃꯅ ꯑꯗꯨꯝ ꯍꯥꯟꯈ꯭ꯔꯦ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯏꯔꯥꯡ ꯑꯃꯅ ꯕꯦꯛ ꯄꯣꯁꯜꯂ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯆꯠꯀꯦ ꯀꯣꯏꯒꯦ ꯍꯥ ꯃꯩꯒ ꯒꯥꯔꯤ ꯊꯥꯟꯕ ꯍꯧꯒꯠꯂꯛꯑꯦꯗ ꯁꯤ ꯂꯣꯏꯅ ꯅꯥꯀꯟ ꯂꯣꯏꯅ ꯂꯥꯏꯁ꯭ꯔꯝ ꯉꯥꯛꯇꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯉꯥꯛꯇꯅꯦꯕ ꯏꯇꯩ ꯉꯥꯛꯇꯅꯤ ꯗꯨꯅꯤꯌꯥꯒꯤ ꯏꯇꯩ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯏꯇꯣꯟ ꯇꯣꯜꯂꯤꯅꯦꯕ ꯉꯁꯤꯗꯤ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯇꯧꯏꯁꯦ ꯇꯧꯕꯅꯤ ꯑꯩꯒꯤꯁꯨ ꯉꯥꯏ ꯂꯥꯏꯚ ꯊꯥꯒꯠꯂꯨꯔꯕ ꯀꯩꯅꯣꯒꯁꯦ ꯕꯦꯇ꯭ꯔꯤꯒꯁꯦ 100% ꯀꯥꯏ ꯆꯣꯡꯊꯣꯔꯛꯏ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯕꯣ ꯂꯣꯏꯈꯝ ꯅꯥꯏꯗꯕꯅꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕꯅꯦꯕ ꯁꯤꯒ ꯀꯩꯀꯩ ꯅꯨꯡ ꯍꯩꯖꯗꯣꯏꯔꯣ ꯂꯣꯏꯔꯦ ꯅꯦꯠ ꯑꯩꯒꯤ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤꯅꯦ ꯁꯟꯗꯥꯁꯤꯒ ꯃꯣꯏꯒꯤ ꯂꯨꯄꯥ 18ꯂ 12 ꯑꯗꯨ ꯍꯥꯞꯅꯔꯤꯅꯤ ꯍꯦꯛꯇ ꯂꯣꯏꯒꯤꯅ ꯋꯥꯏꯐꯥꯏꯁꯨ ꯁꯤꯡꯒꯜ ꯂꯩꯇꯦ ꯋꯥꯏꯐꯥꯏꯁꯨ ꯁꯤꯡꯒꯜ ꯂꯩꯇꯦ ꯍꯥꯏꯕ ꯕꯤꯃꯣꯜ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯇꯥ ꯕꯤꯃꯣꯜ ꯂꯥꯛꯑꯦ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯑꯍꯤꯡꯁꯤꯗ ꯑꯌꯥ ꯑꯍꯤꯡꯂꯣ ꯁꯤꯗꯤ ꯁꯟꯗꯥ ꯑꯣꯏꯒꯦ ꯇꯧꯔꯤꯅꯤ ꯑꯍꯤꯡ ꯅꯠꯇꯦ ꯇꯣꯝꯕꯅ ꯉꯥꯜꯂꯤꯉꯩꯗ ꯑꯦꯜꯕꯤꯗꯣ ꯇꯧꯔꯝꯃꯗꯤ ꯑꯗꯨꯅꯤ ꯆꯨꯝꯃꯦꯕ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ ꯀꯩꯅꯣ ꯇꯧꯏ ꯀꯦꯃꯦꯔꯥꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯝꯕ ꯑꯣꯏ ꯃꯥꯜꯂꯦꯕꯁꯦ ꯆꯨꯝꯅꯗꯤ ꯌꯥꯝ ꯀꯟꯅ ꯃꯝꯕ ꯅꯠꯇꯦꯕ ꯁꯤꯡꯒꯜ ꯍꯥꯏꯔꯤꯃꯤ ꯂꯩꯇꯦ ꯑꯣ ꯁꯤꯒꯅꯥꯜ ꯍꯥꯏꯃꯤꯅꯦ ꯁꯤꯒꯅꯥꯜ ꯍꯥꯏꯔꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯄꯥꯕꯁꯤꯁꯨ ꯄꯨꯡꯃꯝ ꯃꯝꯅ ꯎꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯌꯥꯝ ꯀꯟꯅꯗꯤ ꯃꯝꯗ꯭ꯔꯤꯕꯅꯤꯀꯣ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯆꯨꯗꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯒꯤ ꯌꯨꯝꯅꯤ ꯃꯝꯈ꯭ꯔꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯃꯆꯨ 9ꯀꯤ ꯐꯤꯔꯥꯜꯒꯗꯣ ꯌꯨꯡꯉ ꯊꯝꯃꯦꯕ ꯑꯩ ꯎꯍꯟꯕ ꯌꯥꯔ ꯃꯝꯕꯁꯤꯗ ꯀꯗꯥꯏꯅꯣ ꯐꯤꯔꯥꯟꯗꯣ ꯎꯗ꯭ꯔꯦ ꯃꯝꯂ ꯇꯧꯔꯤꯗꯣ ꯃꯝꯂꯦ ꯃꯝꯃꯦ ꯃꯝꯕꯗꯣ ꯈꯪꯗꯦ ꯀꯦꯃꯦꯔꯥꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯡꯃꯝ ꯃꯝꯕ ꯃꯥꯟꯈ꯭ꯔꯦ ꯆꯨꯝꯅꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦꯕ ꯑꯗꯨꯝ ꯁꯟꯒ ꯍꯧꯖꯤꯛꯇꯒ ꯀꯨꯝꯊꯔꯤꯗꯨꯅꯦꯕ ꯌꯥꯝ ꯀꯨꯏꯅꯒ ꯇꯧꯔꯣꯏꯗ ꯑꯩ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯉꯥꯡ ꯄꯨꯊꯣꯛꯑꯒ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦꯕ
ꯔꯣꯌꯦꯜ ꯁꯃꯤꯁ ꯂꯥꯛꯑꯣ 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 ꯌꯧꯔꯦ ꯄꯨꯡ ꯃꯝꯈ꯭ꯔꯦ ꯄꯨꯡ ꯃꯝꯅꯤ ꯑꯩ ꯌꯨꯝ ꯌꯧꯔꯦꯗꯣ ꯀꯩꯅꯣ ꯁꯤꯕꯨ ꯄꯨꯡꯃꯝ ꯃꯝꯕꯗꯥꯏ ꯇꯧꯏ ꯎꯗ꯭ꯔꯦꯅꯦ ꯍꯜꯂꯣ ꯍꯜꯂꯦ ꯍꯜꯂꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯇꯧꯔꯨꯕꯁꯤ ꯀꯩꯅꯣ ꯑꯗꯨ ꯔꯣꯌꯦꯜꯅ ꯀꯔꯤ ꯈꯨꯟꯅꯣ ꯔꯣꯌꯦꯜ ꯑꯦꯁꯥꯁꯤꯟ ꯒꯦꯃꯔ ꯈꯨꯟꯁꯦ ꯌꯥꯝ ꯊꯥꯞꯄꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯒꯦꯠ ꯊꯤꯡꯖꯤꯜꯂꯦ ꯂꯥꯛꯑꯣ 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 ꯁꯤꯗꯁꯨ ꯃꯝꯂꯦ ꯁꯣꯃꯥ ꯅꯣꯏ ꯌꯥꯝ ꯌꯨꯝꯗ ꯇꯨꯅꯤ ꯁꯤ ꯂꯥꯎ ꯁꯣꯔꯃ ꯏꯃꯥ ꯁꯣꯔꯃꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯐꯥꯎ ꯆꯠꯂꯝꯒꯗꯃꯤꯅꯦ ꯁꯣꯔꯃꯥ ꯍꯣꯏꯒꯤ ꯒꯦꯠ ꯐꯥꯎꯗ ꯆꯠꯂꯝꯒꯗꯃꯤ ꯑꯩꯁꯦ ꯃꯝꯈ꯭ꯔꯦ ꯌꯧꯒꯦ ꯇꯧꯔ ꯍꯜꯂꯛꯑꯦ ꯌꯨꯝ ꯆꯪꯗ꯭ꯔꯁꯨꯅꯦ ꯍꯥꯏꯐꯦꯠ ꯊꯣꯡꯒꯥꯟ ꯃꯄꯥ ꯐꯥꯎꯗ ꯇꯧꯔꯝꯒꯗꯧꯅꯤ ꯇꯣꯝꯕꯅ ꯌꯨꯝꯒ ꯑꯃꯗ ꯎꯗ꯭ꯔꯦ ꯄꯨꯡꯃꯝ ꯃꯝꯃꯤꯁꯤꯅꯤ ꯃꯩ ꯊꯥꯜꯂꯝꯗ꯭ꯔꯦ ꯑꯉꯥꯡꯁꯤꯅ ꯑꯁ ꯃꯩ ꯊꯥꯜꯂꯦ ꯍꯥꯎ ꯌꯧꯔꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯄꯨꯠꯇꯨ ꯀꯩꯅꯣꯒꯤ ꯌꯨꯝꯒꯗꯣ ꯎꯔꯛꯏꯗꯅ ꯂꯩꯔꯦꯟ ꯍꯣꯏ ꯌꯨꯝꯒꯗꯣ ꯐꯖꯕꯅ ꯂꯣꯏꯔꯕꯅꯦ ꯍꯧꯖꯤꯛ ꯌꯨꯝꯒ ꯑꯃꯇ ꯎꯗ꯭ꯔꯦ ꯑꯗꯨꯅꯤ ꯁꯣꯃꯥ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯑꯅꯨ ꯆꯥꯛ ꯊꯣꯡꯂꯕꯣ ꯊꯣꯡꯉꯝꯈꯤꯔꯣꯏꯗ ꯃꯥꯁꯨ ꯑꯉꯛꯄꯤꯗꯅꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯁꯥꯝꯒꯤꯅꯤ ꯑꯗꯩꯗꯤ ꯊꯣꯡꯗ꯭ꯔꯤ ꯆꯥ ꯊꯛꯂꯤ ꯁꯣꯔꯃꯥ ꯑꯣ ꯁꯣꯔꯃꯥ ꯅꯣꯏ ꯌꯨꯝꯗ ꯑꯣ ꯑꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯊꯣꯡꯗꯨꯅ ꯆꯥꯛ ꯋꯥꯠꯂꯤ ꯁꯣꯔꯃꯥ ꯆꯥꯛ ꯋꯥꯠꯂꯤ ꯅꯨꯡꯗꯥꯡ 11-12ꯐꯥꯎ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯒꯤ ꯆꯥ ꯂꯣꯏꯗꯣꯏꯅꯤ ꯃꯥꯏꯁꯦ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯃꯤ ꯑꯃꯅꯦꯕ ꯆꯥꯛ ꯋꯥꯠꯂꯤ ꯁꯣꯔꯃꯥ ꯆꯥꯛ ꯋꯥꯠꯂꯤ ꯆꯥꯛꯁꯦ ꯉꯟꯅ ꯊꯣꯡꯉꯁꯨ ꯆꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅꯦ ꯇꯧꯕ꯭ꯔ ꯅꯣꯏꯗꯤ ꯑꯩꯅ ꯐꯅ ꯃꯔꯝ ꯃꯣꯛꯏꯃꯤ ꯀꯥꯏꯅ ꯉꯟꯅ ꯊꯣꯡꯉꯁꯨ ꯀꯅꯥꯝ ꯆꯥꯕꯤꯗꯦꯕ ꯊꯝꯃꯣꯅꯦ ꯇꯧꯏꯁꯦ ꯃꯁꯤ ꯕꯦꯛꯄꯣꯅ ꯀꯔꯤꯅꯣ ꯚꯥꯞ ꯌꯥꯝ ꯌꯥꯡꯅ ꯃꯝꯁꯤꯜꯂꯦ ꯑꯩꯈꯣꯏꯗꯣꯝꯗ ꯃꯝꯃꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯥꯞꯄꯗꯤ ꯎꯗ꯭ꯔꯦꯕ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯊꯦꯡꯉꯤ ꯆꯥꯛ ꯑꯗꯨꯅꯤ ꯆꯥꯛ ꯊꯦꯡꯕꯅꯦꯕ ꯁꯤꯗꯗꯤ ꯅꯨꯃꯤꯠ ꯂꯋꯥꯏꯗ ꯂꯩꯔꯤ ꯑꯗꯣꯝꯗꯗꯤ ꯃꯣꯏ ꯗꯤꯜꯂꯤꯗꯒꯗꯤ 8 ꯃꯈꯥꯏꯗꯒ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯃꯣꯏ ꯂꯥꯏꯞ ꯊꯥꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯒ ꯁꯤꯅꯅꯦ ꯀꯩꯒꯨꯝ ꯆꯠꯂꯨꯔ ꯍꯜꯂꯛꯑꯒ ꯂꯣꯏꯅ ꯃꯐꯤ ꯃꯔꯣꯟ ꯃꯔꯤ ꯂꯧꯊꯣꯛꯈ꯭ꯔꯅꯦꯕ ꯃꯥꯏ ꯀꯦꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯏꯆꯥꯒꯤ ꯏꯪꯊꯝꯊꯥꯒ ꯂꯩꯇꯦ ꯁꯨꯝ ꯍꯨꯃꯥꯡ ꯁꯧ ꯂꯩꯔꯕꯅꯤ ꯏꯃꯥ ꯂꯧꯊꯣꯛꯀꯅꯨ ꯀꯩꯒꯤ ꯂꯧꯊꯣꯛꯏꯅꯣ ꯏꯃꯥ ꯂꯥꯏꯔꯤꯛꯀꯗꯤ ꯃꯔꯤꯈꯛꯀ ꯁꯨꯖꯩꯅꯤ ꯏꯗꯣꯝꯆꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯗꯣꯏꯒꯦ ꯈꯪꯗꯦ ꯉꯁꯥꯏ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯕꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅ
ꯆꯥꯗꯦꯅ ꯆꯩꯔꯛꯑꯅꯤ ꯍꯥꯏꯅ ꯃꯍꯤ ꯉꯥꯛꯇ ꯀꯣꯜꯂ ꯈꯔ ꯆꯥꯔꯒ ꯂꯣꯏꯅ ꯃꯄꯪ ꯂꯩꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯅꯣꯏ ꯀꯩꯅꯣꯅ ꯀꯀꯥꯅ ꯀꯩꯅꯣ ꯂꯩꯔꯛꯑꯦ ꯂꯨꯄꯥ ꯃꯥꯟꯕꯤꯁꯨ ꯌꯥꯎꯕ ꯃꯨꯛꯀ ꯉꯥꯁꯨ ꯌꯥꯎꯕ ꯃꯤꯛꯁꯇꯣ ꯑꯗꯨ ꯂꯩꯔꯛꯏ ꯌꯦꯡꯒꯦ ꯀꯩꯗꯧ ꯌꯥꯕ ꯃꯥ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯏꯁ ꯏꯃꯥ ꯏꯀꯥꯏꯖꯩꯅꯦ ꯎꯔꯦꯅꯦ ꯂꯧꯊꯣꯛꯀꯅꯨ ꯏꯃꯥ ꯆꯥꯛꯅ ꯊꯣꯡꯉꯒ ꯁꯥꯎꯔꯤ ꯑꯉꯥꯡꯉꯩ ꯑꯗꯨꯅꯤ ꯑꯩꯅꯒ ꯆꯥꯛ ꯊꯣꯡꯅ ꯍꯥꯏꯐꯦꯠꯀ ꯂꯣꯏꯒꯦ ꯇꯧꯕꯗꯅꯦ ꯀꯩ ꯆꯥꯅꯤꯡꯉꯥꯏ ꯂꯩ ꯀꯥꯏꯅꯗꯣ ꯑꯩꯗꯤ ꯗꯤꯄꯥꯗꯔꯥꯡ ꯊꯥꯛꯇꯅ ꯀꯩ ꯀꯩꯅꯣꯒ ꯃꯌꯥꯝ ꯆꯥꯈꯠꯂꯛꯑꯅꯦꯕ ꯃꯣꯏ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯗ ꯀꯅꯥꯝ ꯀꯩꯝ ꯆꯥꯒꯦ ꯍꯥꯏꯔꯣꯏ ꯆꯍꯤ 4 ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯡꯃꯝ ꯃꯝꯃꯒ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯁꯨꯝ ꯀꯩꯅꯣꯝꯃ ꯇꯧꯔ ꯁꯨꯃꯥꯏꯅ ꯉꯥꯟꯕꯁꯦ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯃꯝꯈ꯭ꯔꯒ ꯑꯅꯨꯅ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯊꯣꯡꯕ ꯍꯧꯋꯤ ꯆꯥꯕꯅ 9:30 ꯑꯗꯨꯋꯥꯏꯗ ꯑꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯁꯨ ꯇꯧꯏꯌꯦ ꯑꯗꯨꯃꯥꯏꯅ ꯄꯨꯡ 9ꯗ ꯆꯥꯕꯤ ꯀꯥꯏꯅ ꯅꯣꯡꯐꯥꯎ ꯇꯧꯗꯦ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯥ ꯁꯥꯒꯠꯂꯤ ꯇꯧꯏ ꯂꯥꯁꯦ ꯀꯩꯅꯣ ꯄꯨꯇꯨ ꯌꯥꯝ ꯑꯣꯟꯈꯔꯦ ꯁ꯭ꯋꯥꯏꯁꯦ ꯃꯍꯥꯁꯣꯔꯣꯛ ꯅꯪ ꯃꯍꯥꯁꯣꯔꯣꯛ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯛꯑꯝꯃꯕꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯃꯣꯃꯣ ꯌꯣꯟꯕ ꯕꯣꯔꯥ ꯌꯣꯟꯕ ꯃꯁꯤꯡ ꯌꯥꯝꯃꯦ ꯁꯤꯡꯒ꯭ꯔꯥꯒ ꯁꯃꯣꯁꯥꯒ ꯌꯣꯜꯂꯦ ꯀꯣꯕꯤꯁꯨ ꯂꯩ ꯏꯟꯖꯥꯡ ꯂꯣꯏ ꯂꯩ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯈꯪꯗ꯭ꯔꯤ ꯑꯗꯨꯅꯦꯕ ꯑꯗꯨꯒꯩꯗꯨꯒꯅ ꯍꯥꯎꯅ ꯀꯩꯅꯣꯝ ꯊꯣꯡꯉꯨꯔꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯩꯍꯧꯔꯤꯗꯣ ꯂꯣꯏ ꯃꯥꯡꯗꯣꯔꯕꯅꯤ ꯕꯤꯗꯤ ꯑꯣꯐꯤꯁꯦꯜ ꯍꯦꯜꯂꯣ 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 ꯕꯤꯗꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯊꯦꯡꯀ꯭ꯌꯨ ꯏꯃꯥ ꯀꯥꯏꯗꯩꯅꯣ ꯄꯩꯁꯥ ꯄꯨꯊꯣꯔꯛꯏꯁꯦ ꯆꯤꯆꯦ ꯄꯤꯔꯨꯔꯣ ꯆꯤꯆꯦꯗ ꯄꯤꯔꯨꯔꯣ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯗꯤ ꯂꯝꯕꯤꯒ ꯑꯗꯨꯅꯤ ꯄꯨꯔꯥ ꯄꯨꯔꯤ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯊꯤ ꯐꯪꯗꯗꯅ ꯀꯨꯏꯅ ꯂꯥꯛꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯃꯣ ꯀꯩꯁꯨꯝꯇ ꯒꯥꯟꯙꯤꯒꯤ ꯃꯌꯥꯡꯒꯗꯣ ꯂꯝꯕꯤꯗ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯒꯥꯔꯤ ꯅꯠꯇꯗꯤ ꯆꯠꯅꯗ꯭ꯔꯦ ꯆꯥꯎꯈꯠꯈꯤꯕ ꯑꯃꯠꯇ ꯁꯣꯔꯣꯛꯇꯒ ꯎꯅꯦꯕ ꯂꯩꯇꯦ ꯊꯥꯏꯅ ꯂꯣꯡꯒꯤ ꯁꯦꯠꯂꯒ ꯂꯩꯔꯝꯕ ꯅꯤꯍꯥꯔ ꯑꯗꯨꯒꯩꯗꯤ ꯀꯩ ꯀꯩꯅꯣ ꯂꯩꯔꯝꯗ꯭ꯔꯅꯦ ꯃꯣꯏꯒꯗꯣ ꯂꯣꯏꯅ ꯏꯁꯇꯦꯟꯗꯔ ꯀꯩꯅꯣ ꯑꯣꯏꯈꯤꯗꯅ ꯁꯣꯔꯅꯥ ꯀꯥꯏꯗꯅꯣ ꯊꯕꯛ ꯃꯐꯝ ꯅꯣꯏꯒꯤ ꯁꯔꯃꯥ ꯀꯥꯏꯗꯅꯣ ꯅꯪ ꯊꯕꯛ ꯃꯐꯝ ꯍꯥꯏꯕ ꯑꯗꯨ ꯄꯨꯅꯦꯗꯅꯤ ꯄꯨꯅꯦꯗ ꯊꯥꯞꯈ꯭ꯔꯕ ꯂꯤꯂꯥꯅꯤ ꯃꯥꯏꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯦꯅꯦ ꯍꯥꯏꯁꯤꯅꯦ ꯁꯣꯔꯣꯛꯇꯒ ꯂꯩꯕꯥꯛ ꯃꯔꯤꯛ ꯑꯃ ꯂꯩꯇ꯭ꯔꯦ ꯀꯔꯤꯝ ꯎꯐꯨꯟ ꯃꯔꯤꯝ ꯇꯣꯠꯇ꯭ꯔꯦ ꯁꯣꯔꯣꯛꯇꯒ ꯈꯪꯕ꯭ꯔꯥ ꯁꯦꯟꯗꯜ ꯇꯣꯡꯗꯅꯅꯦ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ
ꯀꯔꯤꯝ ꯂꯩꯈꯣꯝ ꯃꯆꯦꯠ ꯑꯃ ꯇꯣꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯑꯣ ꯄꯨꯅꯦ ꯆꯤꯆꯤ ꯁꯤ ꯇꯧ ꯑꯩꯁꯦ ꯁꯨꯝ ꯅꯣꯡꯉꯥꯝꯗ ꯅꯨꯃꯤꯠ ꯇꯥꯕ ꯏꯃꯨꯡꯗꯩ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯁꯨꯝ ꯊꯣꯛꯃꯟꯗꯅ ꯈꯣꯡꯒꯁꯦ ꯁꯨꯝ ꯈꯔ ꯑꯦꯜꯕꯤ ꯈꯔ ꯀꯔꯤ ꯈꯔ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯁꯨꯝ ꯂꯩꯕꯗꯒꯤ ꯄꯪ ꯄꯪꯁꯤꯜꯂꯛꯑꯦꯅ ꯁꯨꯝ ꯁꯣꯔꯣꯛ ꯊꯣꯛꯎꯏꯅꯤ ꯈꯪꯕ꯭ꯔꯥ ꯁꯣꯃꯥ ꯑꯩꯈꯣꯏꯗꯤ ꯈꯨꯜꯂꯛꯇꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯈꯨꯜꯂꯛꯇꯅꯤ ꯍꯥꯏꯔꯤꯁꯦ ꯍꯣ ꯄꯤ ꯄꯣꯄꯥ ꯑꯃ ꯀꯅꯥꯅꯣ ꯕꯤꯃꯣꯜꯒꯗꯣ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯅꯣꯏ ꯑꯅꯤꯇ ꯉꯥꯏꯔꯕ ꯂꯣꯏꯁꯤꯜꯂꯔꯣꯏꯗ ꯁꯨꯝ ꯇꯧꯔꯤꯅꯤ ꯆꯠꯁꯤꯂꯥꯛꯑꯣ ꯑꯩꯅ ꯊꯣꯛꯂꯛꯑꯗꯤ ꯃꯥ ꯍꯦꯛꯇ ꯊꯣꯛꯂꯛꯀꯅꯦꯕ ꯂꯩꯔꯤꯁꯦ ꯍꯥꯏꯔꯤꯅꯤ ꯇꯦꯁ ꯃꯥꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤꯔꯣ ꯁꯣꯔꯃꯥꯒꯤ ꯃꯌꯨꯝ ꯍꯥꯏꯔꯣ ꯃꯥꯏ ꯊꯕꯛ ꯃꯐꯝ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯅꯤ ꯄꯨꯅꯦꯗꯅꯤ ꯀꯩꯅꯣ ꯃꯥ ꯍꯧꯖꯤꯛ ꯂꯩꯗꯣ ꯀꯔꯦꯕ ꯑꯦꯍꯦ ꯂꯩꯔꯤꯁꯦ ꯍꯥꯏꯔꯤꯅꯤ ꯇꯦꯁ ꯑꯣ ꯑꯅꯨ ꯈꯨꯜꯂꯛꯇꯅ ꯅꯨꯡꯉꯥꯏꯅꯦ ꯂꯩꯕ ꯁꯣꯔꯒꯁꯦ ꯈꯔ ꯐ꯭ꯔꯤꯗ ꯍꯣꯟ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩ ꯌꯥꯝꯅ ꯗꯥꯎꯟ ꯕꯤꯜꯗꯤꯡ ꯕꯤꯔꯥꯡ ꯃꯅꯨꯡꯗ ꯑꯩ ꯂꯩꯕ ꯍꯩꯅ ꯂꯩꯅꯤꯡꯗꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯏ ꯁꯣꯔꯒꯁꯦ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯇꯧꯏ ꯅꯨꯡꯉꯥꯏꯇꯦꯗ ꯁꯣꯔꯃꯥ ꯑꯃꯨꯛꯁꯨ ꯁꯤꯇꯤꯗ ꯂꯩꯅꯤꯡꯉꯦ ꯂꯩꯅꯤꯡꯉꯦꯕ ꯑꯣ ꯑꯅꯨ ꯁꯤꯡꯍꯣ ꯈꯪꯉꯤꯅꯦ ꯇꯦꯁ ꯑꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯈꯨꯜꯂꯛꯅꯤ ꯍꯥꯏꯕ ꯑꯣ ꯈꯨꯜꯂꯛ ꯑꯣꯏꯁꯨ ꯅꯪꯒꯤꯗꯨꯗꯤ ꯂꯣꯏꯅ ꯀꯩꯅꯣꯅꯤ ꯑꯦꯚꯏꯂꯦꯕꯜ ꯑꯣꯏꯗꯗꯤ ꯏꯅꯛ ꯅꯛꯅ ꯕꯖꯥꯔ ꯅꯨꯡꯖꯥꯔ ꯉꯥ ꯌꯣꯟꯕ ꯅꯪꯒꯤ ꯖꯒꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩ ꯈꯜꯂꯤ ꯎ ꯄꯥꯝꯕꯤꯒ ꯀꯩ ꯀꯔꯥꯒ ꯍꯧꯔꯤꯒꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯀꯔꯤ ꯈꯨꯟꯗꯅꯣ ꯅꯪ ꯀꯔꯤ ꯈꯨꯟꯗꯅꯣ ꯍꯥꯏꯌꯦ ꯀꯩꯅꯣꯝ ꯈꯨꯟ ꯍꯩꯕꯅꯤ ꯃꯥꯏꯗꯣ ꯁꯣꯛ ꯀꯣꯏꯃ ꯅꯣꯏ ꯑꯅꯤꯁꯦ ꯗꯣꯜ ꯕꯥꯟꯗꯤ ꯕꯥꯟꯗꯤꯅ ꯌꯥꯎꯔꯤꯁꯦ ꯈꯨꯟ ꯃꯃꯤꯡ ꯍꯪꯅꯔꯝꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯖꯣꯔꯍꯥꯠ ꯃꯥ ꯍꯧꯖꯤꯛ ꯂꯩꯁꯦ ꯖꯣꯔꯍꯥꯠꯇ ꯉꯁꯤꯇ ꯄꯨꯔꯤꯆꯣꯏꯁꯦ ꯑꯦꯗ꯭ꯔꯦꯁꯁꯦ ꯍꯥꯏꯅꯔꯤꯑꯦꯕ ꯑꯃꯅ ꯄꯨꯅꯦꯗ ꯑꯃꯅ ꯖꯨꯔꯍꯥꯠꯇ ꯁꯣꯔꯃꯥꯅ ꯍꯥꯏꯕ ꯏꯕꯥꯅꯤꯁꯨ ꯅꯨꯡꯉꯥꯏ ꯑꯃꯅꯤ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯌꯥꯝꯅ ꯈꯪꯅꯅ ꯀꯩꯗꯧꯈ꯭ꯔꯕ ꯍꯥꯏ ꯈꯜꯂꯨꯔꯦꯅꯦ ꯍꯧꯅ ꯍꯧꯅꯅ ꯆꯠꯂꯅ ꯇꯧꯅꯈꯤ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁꯇ ꯉꯁꯤꯇ ꯍꯥꯏꯅꯔꯛꯏꯑꯕ ꯁꯣꯔꯃꯥꯒꯤ ꯃꯄꯥꯝꯗꯅꯤ ꯑꯩꯅ ꯂꯩꯁꯤꯅ ꯈꯔ ꯈꯪꯂꯁꯨ ꯀꯥꯎꯔꯤꯅꯤ ꯇꯦꯁ ꯑꯣ ꯑꯁꯦꯡꯀꯤꯅꯤ ꯁꯣꯔꯃꯥ ꯍꯩꯇꯕꯅꯤ ꯑꯩꯁꯦ ꯑꯦꯜ ꯕꯤ ꯊꯥꯔꯒ ꯑꯦꯜ ꯕꯤꯗꯤ ꯀꯩꯅꯣ ꯀꯃꯦꯟꯒ ꯄꯥꯅ ꯈꯣꯠꯅ ꯃꯗꯩꯗꯤ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯅ ꯈꯦꯅꯒ ꯏꯟꯇꯔꯦꯁꯇꯤꯡꯒꯗꯣ ꯑꯩ ꯍꯩꯕꯅꯦꯕ ꯏꯃꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯈꯪꯉꯤ ꯂꯣꯏꯅ ꯇꯦꯁ ꯈꯪꯕꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤ ꯍꯣꯏꯑꯕ ꯃꯤꯅ ꯁꯥꯔꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯗꯤ ꯇꯥꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯆꯣꯝ ꯍꯤꯠ ꯂꯩꯔꯤꯕ ꯍꯥꯏꯌꯨ ꯂꯨꯝ ꯂꯩꯔꯤꯔꯥ ꯀꯩꯗꯅꯣ ꯀꯣꯕꯦꯟ ꯑꯃꯐꯥꯎ ꯏꯔꯣꯏꯕ ꯃꯥ ꯑꯗꯨꯝꯗꯤ ꯇꯥ ꯂꯩꯔꯝꯒꯅꯦꯕ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ
ꯑꯗꯨ ꯑꯅꯨ ꯀꯩꯁꯥꯝ ꯂꯣꯏ ꯆꯨꯔꯨꯞ ꯆꯤꯡꯅ ꯆꯪꯉꯦ ꯑꯗꯨ ꯁꯣꯔꯃꯥ ꯍꯥꯏꯅ ꯆꯨꯔꯨꯞ ꯃꯔꯤꯅꯤ ꯃꯤ ꯃꯔꯤ ꯁꯨꯕ꯭ꯔꯣ ꯁꯤꯕꯣ ꯌꯦꯟꯗꯣꯏꯁꯦ ꯆꯨꯝꯃꯤ ꯑꯅꯨ ꯍꯥꯏ ꯁꯣꯔꯃꯥ ꯏꯕꯦꯝꯆꯥꯅ ꯀꯩꯁꯥꯝꯃꯦ ꯃꯤꯠ ꯈꯨꯝꯈꯔꯦꯕꯣ ꯍꯩꯇꯦꯅꯦꯁꯦ ꯀꯩꯅꯣꯗꯤ ꯑꯅꯨ ꯀꯩꯁꯥꯝꯗꯤ ꯍꯩꯒ꯭ꯔꯖꯥꯠꯅꯤ ꯀꯃꯦꯟ ꯄꯥꯕꯒ ꯉꯥꯡꯕꯒ ꯅꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯇꯥꯟꯒ ꯃꯦꯟꯒ ꯀꯣꯔꯇꯥꯟꯒ ꯆꯨꯅꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯤꯗꯤ ꯂꯣꯏꯔꯦ ꯙꯨꯂꯣꯞ ꯑꯣꯟꯅ ꯁꯨꯝ ꯂꯩꯔꯦꯕ ꯁꯣꯔꯃꯥ ꯅꯪꯗꯤ ꯀꯔꯤꯝ ꯂꯤꯗ꯭ꯔꯦ ꯑꯗꯨꯅ ꯁꯣꯔꯃꯥ ꯈꯣꯏꯅꯤ ꯂꯤꯔꯤꯅꯤ ꯍꯣꯏꯕ ꯑꯅꯨ ꯀꯩꯁꯥꯝ ꯅꯣꯛꯈ꯭ꯔꯦꯗꯣ ꯇꯥꯕꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗꯦꯕ ꯁꯤꯅ ꯇꯧꯁꯦ ꯃꯤꯒꯁꯦ ꯂꯥꯑꯃ ꯂꯥꯑꯃ ꯂꯣꯏ ꯄꯥꯏꯈ꯭ꯔꯕꯅꯤ ꯑꯅꯨꯁꯤꯡꯍꯅ ꯑꯣꯏ ꯃꯥ ꯀꯩꯁꯥꯝꯃꯦ ꯈꯤꯇꯪ ꯉꯥꯜꯂꯤꯉꯩ ꯊꯣꯛꯑꯝꯃꯗꯤꯅꯦ ꯁꯣꯃꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯍꯥꯏꯐꯦꯠ ꯑꯗꯨꯋꯥꯏ ꯔꯥꯎꯟꯒꯗꯣ ꯆꯠꯂꯝꯃꯗꯤ ꯁꯨꯝ ꯀꯨꯏꯅ ꯎꯗꯕ ꯖꯒꯥꯗꯣ ꯎꯔꯒ ꯅꯨꯡꯁꯤꯕꯅꯦꯕ ꯑꯩꯅ ꯁꯣꯔꯃꯥꯒꯁꯨ ꯌꯥꯎꯕꯤꯔꯛꯀꯗ꯭ꯔꯥ ꯌꯥꯎꯕꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯂꯧꯕꯨꯛ ꯂꯣꯝ ꯆꯠꯈ꯭ꯔꯗꯤ ꯒꯨꯜ ꯒꯨꯜ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯤ ꯖꯒꯥ ꯐꯝꯕ ꯍꯧꯈ꯭ꯔꯦ ꯏꯕꯦꯝꯃ ꯂꯧꯕꯨꯛꯇ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦꯟꯅꯨ ꯑꯩ ꯆꯥ ꯊꯛꯄ ꯂꯣꯏꯅ ꯂꯥꯛꯂꯕꯅꯤ ꯏꯃꯩꯄꯦꯝꯃ ꯆꯥꯗꯣ ꯈꯔꯁꯨ ꯄꯨꯔꯛꯎꯗꯅ ꯑꯩꯈꯣꯏ ꯊꯛꯇ꯭ꯔꯤ ꯑꯅꯨꯁꯤꯡꯍꯣꯏꯗꯤ ꯊꯛꯑꯦ ꯍꯥꯏꯕꯅꯤ ꯑꯅꯨꯅ ꯁꯤꯅ ꯅꯨꯡꯉꯥꯏꯔꯦꯗ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯋꯥꯔꯤ ꯂꯤꯕ ꯍꯩꯇꯕ ꯑꯃꯅ ꯂꯤꯔꯒ ꯑꯗꯩꯗꯤ ꯑꯍꯩꯕꯅ ꯐꯝꯃꯒ ꯇꯥꯕ ꯍꯥꯏꯗꯣ ꯑꯅꯨꯅ ꯑꯩꯁꯨ ꯆꯥ ꯊꯛꯂꯤꯅꯤ ꯀꯩꯁꯥꯝ ꯆꯥ ꯊꯛꯏꯉꯩꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯨꯠ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯩꯁꯨ ꯀ꯭ꯋꯥ ꯃꯇꯝ ꯍꯨꯛꯆꯜꯂꯁꯤꯔ ꯈꯪꯗꯦ ꯁꯣꯃꯥꯅ ꯗꯤ ꯑꯦꯁ ꯄꯤ ꯊꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯃꯅꯤ ꯃꯨꯛꯕꯥꯡ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯗꯤ ꯑꯦꯁ ꯄꯤꯒꯤꯗ ꯌꯥꯎꯕ꯭ꯔꯣ ꯃꯅꯤ ꯃꯨꯛꯕꯥꯡꯗꯣ ꯃꯥꯒꯤ ꯍꯣꯏꯅꯦ ꯃꯥꯅ ꯊꯥꯒꯠꯄꯗ ꯗꯤ ꯑꯦꯁ ꯄꯤ ꯀꯥꯏꯅꯗꯤ ꯀꯩꯅꯣꯝ ꯄꯟꯕꯗꯤ ꯎꯔꯝꯃꯤ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦ ꯑꯅꯨ ꯁꯨꯖꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠꯇ ꯆꯥꯛ ꯆꯥꯔꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠꯇ ꯆꯥꯛ ꯆꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯕꯖꯥꯔ ꯃꯃꯤꯡꯂꯣ ꯑꯅꯨꯅ ꯁꯤꯡꯍꯣꯅ ꯑꯅꯨ ꯑꯅꯤ ꯁꯨꯔꯝꯃꯤꯅ ꯍꯧꯖꯤꯛ ꯇꯥꯏꯇꯦꯜ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯈꯤꯅꯤ ꯚꯤꯗꯤꯑꯣꯗꯗꯤ ꯋꯥꯔꯤ ꯂꯤ ꯅꯪ ꯍꯣꯏꯅꯦ ꯚꯤꯗꯤꯑꯣꯗꯅ ꯚꯤꯗꯤꯑꯣꯅꯤꯅ ꯚꯤꯗꯤꯑꯣ ꯑꯃ ꯂꯤꯈꯤꯕꯗ ꯊꯥ ꯑꯃ ꯆꯪꯉꯤ ꯑꯩꯒꯤ ꯑꯋꯥ ꯄꯣꯊꯥꯕꯁꯦ ꯀꯌꯥ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯇꯧꯗꯣꯔꯤ ꯍꯥꯏꯅ ꯑꯩꯅ ꯑꯉꯥꯡ ꯌꯨꯝꯗ ꯃꯤ ꯍꯥꯡꯕ ꯂꯥꯡꯗꯕ ꯇꯟꯖꯥꯁꯦ ꯆꯣ ꯆꯠꯀꯦꯔꯥ ꯆꯣ ꯀ꯭ꯔꯤꯁꯅ ꯑꯣ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯆꯠꯂꯨ ꯁꯤ ꯆꯠꯀꯦ ꯍꯥꯏ ꯃꯥꯅꯦ ꯍꯧꯒꯠꯂꯛꯑꯣ ꯗꯨꯀꯥꯟ ꯆꯠꯀꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯦꯕ ꯉꯁꯤꯒꯤꯗꯣ ꯀꯩꯁꯥꯝꯅꯦ ꯉꯁꯤꯗ ꯉꯔꯥꯡꯅ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯔꯝꯒꯨꯝ ꯇꯧꯋꯦꯕ ꯗꯦꯁꯄꯤ ꯀꯩꯅꯣ ꯀꯁꯥꯔꯗ ꯂꯥꯛꯑꯃꯤꯔꯣ ꯍꯥꯏꯁꯤꯕꯣ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦ ꯑꯅꯨ ꯍꯥꯏꯕ ꯑꯅꯨ ꯁꯤꯡꯉꯣꯅ ꯑꯣ ꯃꯥꯗꯤ ꯀꯥꯏꯗꯩ ꯂꯥꯛꯏꯕ ꯑꯗꯨꯒ ꯀꯩꯁꯥꯝ ꯈꯪꯗꯦ ꯀꯗꯥꯏꯗꯩꯅꯣ ꯃꯥꯕꯨ ꯃꯅꯤꯗꯤ ꯀꯩꯅꯣꯗ ꯂꯩ ꯍꯥꯏꯗꯥꯏ ꯃꯤꯖꯣꯔꯥꯝ ꯂꯩꯒ ꯍꯥꯏꯗꯥꯏꯅꯦ ꯑꯅꯨ ꯁꯤꯡꯍꯣ ꯌꯨꯝꯅꯥꯝ ꯅꯤꯀꯤꯅꯁꯨ ꯊꯥꯡꯒꯠꯂꯛꯄꯅꯤ ꯐꯦꯁꯕꯨꯛ ꯀꯄꯜ ꯚꯥꯏꯔꯦꯜ ꯍꯥꯏꯅ ꯑꯣ ꯍꯣꯏ ꯃꯣꯏꯒꯤ ꯃꯅꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯣ ꯄꯥꯎꯅꯝꯕ ꯂꯥꯛꯑꯦꯗꯣ ꯏꯇꯩꯃ ꯅꯪ ꯂꯥꯛꯑꯕ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯇꯣꯔꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯀꯗꯣꯏꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯩꯇ꯭ꯔꯦꯅꯦ ꯑꯩꯁꯦ ꯀꯩꯁꯥꯝꯅ ꯃꯣꯏ ꯇꯥꯃꯣꯅ ꯀꯣꯏꯕ ꯄꯨꯕꯤꯕ ꯁꯨꯅꯥꯏ ꯀꯣꯏꯕꯗꯩ ꯃꯣꯏ ꯍꯦꯔꯣꯅ ꯕꯒꯥ ꯕꯖꯥꯔ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯀꯣꯏꯁꯤ ꯍꯥꯏꯅ ꯀꯣꯏꯔꯛꯄ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯨꯖꯒꯤ ꯋꯥꯔꯤꯗꯣ ꯑꯣ ꯁꯣꯔꯃꯥ ꯏꯕꯦꯝꯆꯥꯅ ꯀꯩꯁꯥꯝ ꯆꯥꯛ ꯂꯣꯏꯔꯕꯣ ꯀꯥꯏꯗ ꯂꯣꯏꯔꯝꯒꯗꯣꯏꯅꯣ
ꯂꯣꯏꯔꯝꯃꯗ꯭ꯔꯅꯦ ꯊꯣꯛꯉꯝꯈꯤꯔꯣꯏꯗ ꯑꯗꯨꯗꯒꯤꯗꯤ ꯑꯅꯨꯁꯤꯡꯅ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯗꯣ ꯅꯤꯀꯤ ꯍꯥꯏꯗꯤ ꯇꯦꯁ ꯅꯤꯀꯤ ꯍꯥꯏꯗꯤ ꯅꯤꯀꯤ ꯀꯧꯏ ꯍꯥꯏꯕꯅꯤ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯗꯣ ꯑꯦꯁ ꯑꯦꯁ ꯕ꯭ꯔꯣ ꯅꯃꯁꯇꯦ ꯄꯥꯎꯅꯝꯕꯅ ꯇꯨꯏ ꯃꯨꯏ ꯄꯨꯏ ꯆꯤ ꯀꯨꯏ ꯑꯗꯨꯅꯦꯕ ꯆꯤꯡ ꯆꯣꯡ ꯆꯤꯡ ꯍꯥꯏꯅ ꯄꯥꯎꯅꯝꯕ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤ ꯑꯃꯇꯪ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯑꯝꯇꯪ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯑꯅꯨ ꯀꯩꯁꯥꯝꯅ ꯁꯣꯔꯃꯥ ꯆꯥꯛ ꯂꯥꯒꯤꯖꯥꯎ ꯍꯥꯏꯁꯤꯅꯤ ꯆꯥꯛꯀꯁꯦ ꯉꯟꯅ ꯂꯧꯔꯒ ꯉꯟꯅ ꯆꯥꯅꯤꯡꯗꯤꯌꯦ ꯑꯅꯨꯁꯤꯡꯍꯣꯅ ꯑꯣ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯎꯅꯕ ꯌꯥꯏꯅꯦ ꯅꯣꯏꯅꯤ ꯑꯗꯨꯗꯒꯤ ꯁꯣꯔꯃꯥ ꯏꯕꯦꯝꯆꯥꯅ ꯀꯩꯁꯥꯝ ꯆꯥꯛ ꯉꯟꯕꯤꯅꯤ ꯑꯗꯨꯅꯤ ꯃꯣꯏ ꯆꯥꯛ ꯉꯟꯕꯤꯅꯤ ꯑꯗꯨꯅꯅꯤ ꯁ꯭ꯂꯤꯝ ꯐꯤꯒꯔ ꯑꯣꯏꯗꯣ ꯐꯩꯌꯦꯕ ꯆꯥꯛ ꯉꯟꯕꯁꯦ ꯍꯛꯆꯥꯡ ꯐꯩ ꯑꯩꯈꯣꯏꯗꯤ ꯊꯦꯡ ꯊꯦꯡ ꯆꯥꯁꯤꯜꯂꯒ ꯊꯦꯡ ꯊꯦꯡ ꯇꯨꯝꯕꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯅꯤ ꯑꯦꯁ ꯇꯨꯃꯤ ꯈꯨꯕ ꯚꯥꯂꯣꯕꯥꯁꯤ ꯅꯤꯀꯤ ꯍꯣꯏ ꯏꯃꯥꯏ ꯄꯦꯝꯃ ꯆꯥꯎꯈꯠꯂꯛꯏꯍꯦ ꯌꯥꯝ ꯑꯃꯤ ꯑꯦꯁ ꯇꯨꯃꯤ ꯍꯥꯏꯁꯤꯅꯤ ꯀꯩꯁꯥꯝꯅ ꯑꯩꯅ ꯆꯥꯛ ꯄꯤꯖꯉꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯕꯨꯖꯤꯌꯥ ꯑꯃꯨꯛ ꯆꯥꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯪ ꯅꯧꯀꯥ ꯇꯧꯗꯣꯏꯅꯣ ꯗꯨꯀꯥꯟ ꯆꯪꯉꯛꯑꯗꯤ ꯌꯥꯗꯦ ꯑꯃꯃꯨꯛ ꯋꯥꯔꯛꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯊꯣꯛꯂꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯤ ꯑꯅꯨ ꯑꯦꯁ ꯍꯥꯏꯕ ꯑꯣ ꯑꯅꯨ ꯁꯤꯡꯉꯣ ꯍꯥꯏꯕ ꯑꯅꯨꯅ ꯑꯦꯜ ꯕꯤ ꯄꯣꯠ ꯄꯣꯠ ꯀꯩꯁꯥꯝ ꯇꯦꯁꯀꯤꯁꯦ ꯄꯤꯠ ꯄꯤꯠꯅꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯖꯥꯜ ꯐꯠ ꯍꯨꯟꯕꯗꯣ ꯀꯨꯏ ꯀꯨꯏꯅꯒ ꯏꯟ ꯆꯤꯡꯕꯩ ꯅꯠꯇꯦꯗ ꯑꯩꯁꯦ ꯅꯣꯏꯒꯤ ꯗꯨꯏ ꯈꯣꯟꯇꯥ ꯇꯤꯟ ꯈꯣꯟꯇꯥ ꯏꯟ ꯆꯤꯡꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯐꯠ ꯑꯃ ꯇꯧꯔꯒ ꯖꯥꯜ ꯑꯃ ꯍꯨꯜꯂꯒ ꯆꯔꯣꯡ ꯑꯃ ꯁꯨꯝ ꯉꯥꯁꯦ ꯂꯛꯑꯦ ꯐꯔꯦ ꯂꯛꯇꯦ ꯐꯔꯦ ꯀꯥꯏꯅ ꯇꯧꯔꯒ ꯉꯆꯠ ꯐꯥꯕꯤ ꯇꯨꯃꯤꯟꯅ ꯉꯥꯆꯠ ꯐꯥꯕ ꯀꯧꯏ ꯍꯥꯏꯁꯦ ꯅꯣꯏ ꯏꯕꯥꯏꯅ ꯍꯥꯏꯇꯥꯔꯕ ꯑꯗꯣ ꯉꯆꯠ ꯐꯥꯔꯒ ꯁꯠ ꯍꯟꯖꯤꯟꯈꯤꯕꯅꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ 7 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯤꯂꯥ ꯑꯩꯗꯤ ꯀꯅꯥꯝ ꯂꯥꯛꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯅ ꯑꯃꯝꯕꯗ ꯁꯨꯝ ꯊꯥꯔꯝꯕ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦ ꯑꯅꯨ ꯍꯥꯏꯕ ꯑꯗꯩꯗꯤ ꯀꯔꯤꯕꯨ ꯀꯩꯁꯥꯝ ꯑꯅꯨꯞꯁꯤꯡꯅ ꯚꯥꯞ ꯇꯥꯍꯧꯗ꯭ꯔꯦ ꯀꯔꯤꯕꯨ ꯀꯩꯁꯥꯝ ꯍꯥꯏ ꯕꯦꯝꯂꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯕꯦꯝꯂꯩ ꯂꯥꯛꯏꯅꯦ ꯑꯩꯒꯤ ꯍꯩꯖꯈ꯭ꯔꯕꯤ ꯂꯥꯏꯐꯁꯤꯗ ꯕꯦꯝꯂꯩ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯔꯥ ꯁꯤꯗ ꯂꯩꯔꯤꯔꯣ ꯍꯟꯗꯛ ꯍꯦꯜꯂꯣ ꯏꯆꯦ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯌꯦꯕ ꯈꯣꯏꯔꯝꯖꯔꯤ ꯕꯦꯝꯂꯩ ꯑꯗꯩꯗꯤ ꯑꯦ ꯕꯤ ꯁꯤ ꯇꯣꯏꯄꯨ ꯇꯣ ꯑꯦ ꯕꯤ ꯁꯤ ꯗꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯕꯁꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯅ ꯎꯠꯂꯤꯅꯤ ꯄꯥꯎꯅꯃ ꯋꯦꯜꯀꯝ ꯁꯨꯁꯤꯂꯥ ꯁꯤꯁ ꯍꯌꯦꯡ ꯂꯥꯛꯑꯗꯤ ꯍꯥꯏꯔꯦ ꯑꯩ ꯁꯨꯁꯤꯂꯥ ꯇꯥꯕ꯭ꯔꯥ ꯁꯨꯁꯤꯂꯥ ꯁꯤꯁ ꯋꯦꯜꯀꯝ ꯍꯥꯏꯈ꯭ꯔꯦ ꯕꯦꯝꯂꯩꯅ ꯁ꯭ꯌꯥꯝꯕ꯭ꯔꯣ ꯈꯣꯏꯔꯝꯖꯔꯤ ꯄꯥꯎꯅꯝꯕ ꯕ꯭ꯔꯣ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯈ꯭ꯔꯦ ꯑꯅꯨ ꯀꯩꯁꯥꯝꯅ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯀꯥꯞꯄꯜꯒꯤ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯀꯄꯜ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯅꯤ ꯍꯣꯏ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯚꯥꯏꯔꯦꯜꯅꯤ ꯋꯦꯜꯀꯝ ꯁꯤꯁ ꯕꯦꯝꯂꯩ ꯑꯗꯨꯒ ꯁꯨꯁꯤꯂꯥꯅ ꯑꯅꯨ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯀꯩꯁꯥꯝ ꯏꯃꯥ ꯑꯅꯨ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯅꯨ ꯑꯅꯤ ꯁꯨꯕꯁꯤꯒ ꯄꯣꯠꯁꯦ ꯂꯥꯁꯇ ꯑꯃꯨꯛ ꯀꯩꯁꯥꯝ ꯅꯨꯄꯩꯅꯦꯕ ꯑꯅꯨ ꯀꯩꯁꯥꯝꯅ ꯑꯣ ꯑꯗꯨꯁꯨ ꯌꯥꯏ ꯑꯃꯨꯛꯇ ꯊꯣꯡꯂꯒ ꯂꯣꯏꯁꯤꯟꯕ ꯑꯣꯏꯅꯥꯝ ꯈꯪꯗ꯭ꯔꯤꯅꯦ ꯑꯅꯨ ꯁꯤꯡꯍꯣꯅ ꯃꯣꯏ ꯐꯦꯁꯕꯨꯛꯀꯤꯁꯨ ꯁꯦꯜꯆꯪꯕ ꯍꯧꯔꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃꯅꯦ ꯐꯦꯁꯕꯨꯛꯇꯁꯨ ꯄꯩꯁꯥ ꯌꯨꯇꯨꯞ ꯐꯥꯎ ꯍꯣꯠꯅ ꯉꯝꯗ꯭ꯔꯤꯉꯩꯁꯤꯒ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯔꯣꯏ ꯑꯗꯨꯅꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯕ ꯅꯨꯡꯉꯥꯏꯔꯅꯤ ꯇꯟꯒ꯭ꯔꯖꯥꯠꯅꯤꯕ ꯑꯣꯏꯗꯕ ꯑꯗꯩꯗꯤ ꯑꯣꯏꯅꯥꯝꯗꯤ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦ ꯑꯅꯨ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯆꯦ ꯑꯃꯨꯛꯇ ꯈꯣꯡꯕꯗꯨꯅ ꯐꯩ ꯍꯥꯏꯕ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯁꯤꯗ ꯂꯩ ꯏꯃꯥ ꯍꯣꯏ ꯀꯩꯁꯥꯝ ꯍꯥꯏꯔ ꯑꯅꯨ ꯀꯩꯁꯥꯝꯅ ꯕꯦꯝꯂꯩ ꯍꯥꯏꯅ ꯈꯨꯠ ꯍꯥꯏꯔꯛꯑꯦ ꯕꯦꯝꯂꯩꯅ ꯏꯆꯦ ꯑꯩ ꯀꯣꯜ ꯂꯥꯛꯑꯦ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯆꯥꯏ ꯊꯤꯒꯁꯦ
ꯑꯗꯨꯗꯩꯗꯤ ꯁꯨꯁꯤꯂꯥꯅ ꯑꯅꯤ ꯁꯨꯕꯁꯤꯗ ꯇꯥꯏꯇꯜ ꯅꯞꯇꯕ ꯌꯥꯗ꯭ꯔꯦꯁꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗ ꯁꯤꯗ ꯑꯅꯨ ꯈꯨꯃꯟ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯗꯤ ꯂꯣꯏꯕꯩ ꯋꯥꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯍꯟꯗꯛ ꯑꯃꯨꯛ ꯑꯅꯨ ꯈꯣꯡꯒꯨ ꯃꯌꯨꯝ ꯃꯅꯝ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏꯌꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯥꯎꯁꯜꯂꯛꯑꯗꯤ ꯑꯗꯨꯝ ꯉꯥꯎꯕ ꯋꯥꯔꯤꯅꯦꯕ ꯑꯗꯩꯗꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯁꯤꯁꯨꯅꯤꯅꯦ ꯁꯨꯁꯤꯂꯥꯅꯦ ꯑꯗꯨꯖꯤ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯦ ꯑꯃꯁꯨ ꯁꯤꯜꯂꯤ ꯀꯧꯔꯣ ꯑꯗꯩꯗꯤ ꯑꯃꯁꯨ ꯁꯤꯜꯂꯤ ꯀꯧꯔꯣꯏ ꯑꯗꯩꯗꯤ ꯆꯤꯂꯥꯏ ꯑꯣꯟꯅꯔꯦ ꯇꯦꯁ ꯑꯣꯟꯅꯈ꯭ꯔꯕꯣ ꯑꯅꯨ ꯀꯩꯁꯥꯝꯅ ꯑꯣꯏꯅꯥꯝ ꯑꯗꯩꯗꯤ ꯑꯃꯨꯁꯤꯡꯉꯣꯅ ꯁꯨꯁꯤꯂꯥ ꯑꯦꯁ ꯍꯥꯏꯔꯣ ꯈꯪꯅꯕ ꯑꯦꯁ ꯍꯥꯏꯔꯣ ꯈꯪꯅꯕ ꯍꯥꯏꯁꯤꯅꯤ ꯄꯥꯎꯅꯝꯕ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯦꯜꯕꯤꯅꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯁꯨꯁꯤꯂꯥ ꯁꯨꯁꯤꯂꯥꯁꯨ ꯑꯅꯤꯅꯤꯆꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯩꯗꯤ ꯄ꯭ꯔꯀꯥꯁ ꯒꯨꯗ ꯏꯚꯤꯅꯤꯡ ꯄ꯭ꯔꯀꯥꯁ ꯊꯦꯡꯀ꯭ꯌꯨ ꯑꯅꯦ ꯀꯦꯂꯤꯌꯦ ꯑꯗꯨ ꯀꯩꯁꯥꯝ ꯈꯣꯡꯗꯨꯝ ꯅꯠꯇꯦ ꯍꯣꯏꯅꯦ ꯈꯨꯃꯣꯡ ꯃꯌꯨꯝ ꯍꯥꯏ ꯑꯣ ꯈꯣꯡꯗꯨꯝ ꯈꯣꯡꯒꯨ ꯑꯩꯅ ꯈꯣꯡꯒꯨ ꯃꯌꯨꯝ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯩꯅ ꯁꯨꯁꯤꯂꯥ ꯍꯋꯥꯔ ꯌꯨ ꯁꯨꯁꯤꯂꯥ ꯈꯪꯅꯕ ꯃꯥꯅꯦꯗꯣ ꯄ꯭ꯔꯀꯥꯁꯅ ꯍꯪꯉꯛꯏꯗꯣ ꯄ꯭ꯔꯀꯥꯁꯅꯦ ꯕꯣꯂꯥ ꯁꯨꯁꯤꯂꯥ ꯍꯋꯥꯔ ꯌꯨ ꯑꯅꯨꯁꯤꯡꯍꯣꯅ ꯆꯤꯜꯂꯩꯌꯣꯅꯥ ꯍꯥꯏꯕ ꯑꯣ 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 ꯏꯁ ꯎꯜꯇꯥ ꯎꯜꯇꯥ ꯄꯥꯈ꯭ꯔ ꯃꯥꯟꯅꯦ ꯑꯩꯁꯦ ꯑꯗꯩꯗꯤ ꯄ꯭ꯔꯀꯥꯁ ꯕ꯭ꯔꯣ ꯍꯥꯏ ꯁꯨꯁꯤꯂꯥꯅ ꯄ꯭ꯔꯀꯥꯁ ꯚꯥꯏꯌꯥ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯈꯦꯜꯅ ꯎꯏ ꯀꯥꯏꯅ ꯇꯧꯔꯛꯏꯗꯣ ꯅꯪ ꯊꯕꯛ ꯁꯪꯉꯕ꯭ꯔꯣ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯂꯥꯏꯔꯤꯛ ꯊꯝꯃꯩ ꯊꯥꯜꯍꯜꯂꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯣꯛꯎꯕ ꯍꯥꯏ ꯑꯅꯨ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯣꯟꯁꯥ ꯑꯅꯨ ꯗꯣ ꯑꯅꯨ ꯍꯦ ꯌꯍꯥ ꯄꯔ ꯑꯅꯨꯅ ꯁꯤ ꯅꯨꯄꯥꯁꯦ ꯇꯈꯦꯜꯒꯤꯗ ꯌꯥꯝ ꯂꯥꯛꯑꯣ ꯇꯈꯦꯜꯒꯤ ꯕꯟꯙꯨꯔꯣꯁꯦ ꯑꯩꯆꯥ ꯑꯩꯆꯥ ꯇꯈꯦꯜ ꯂꯧꯁꯜꯂꯣ ꯅꯨꯄꯥꯁꯦ ꯌꯦꯡꯉꯨ ꯀꯔꯤ ꯇꯧꯒꯗꯕ ꯁꯣꯔꯃꯥ ꯏꯕꯦꯝꯆꯥꯅ ꯏꯟꯗꯣꯆꯥ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯅꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯎꯀꯣ ꯍꯣꯏ ꯍꯣꯏ ꯏꯟꯗꯣꯆꯥ ꯑꯩꯈꯣꯏꯗꯤ ꯄꯨꯇꯨ ꯍꯥꯏꯅ ꯀꯧꯏ ꯃꯥꯁꯦ ꯌꯨꯝꯗ ꯁꯨꯁꯤꯂꯥꯅ ꯑꯣ ꯏꯆꯦ ꯍꯥꯏꯔꯤꯌꯦ ꯄ꯭ꯔꯀꯥꯁꯖꯤ ꯍꯦꯜꯂꯣ ꯑꯣ ꯄ꯭ꯔꯀꯥꯁ ꯑꯗꯨꯗꯤ ꯀꯩꯅꯣꯍꯦ ꯅꯣꯡꯃ ꯇꯅꯨꯒꯤꯗ ꯑꯩꯈꯣꯏꯅ ꯂꯛꯅꯔꯨꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯅꯤꯅꯦ ꯑꯩꯒꯤꯅꯤ ꯑꯩ ꯃꯨꯟꯅꯔꯨꯕꯗꯣ ꯑꯩꯈꯣꯏꯅꯤ ꯆꯪꯅ ꯄ꯭ꯔꯀꯥꯁꯖꯤ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯀꯨꯏꯔꯦꯅꯦ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯅꯨ ꯀꯩꯁꯥꯝ ꯆꯦ ꯇꯦꯁ ꯅꯪ ꯄꯅꯤꯔ ꯔꯦꯁꯤꯄꯤ ꯂꯧꯕ ꯂꯥꯛꯂꯣ ꯀꯩꯒꯤ ꯄꯅꯤꯔ ꯔꯦꯁꯤꯄꯤ ꯂꯧꯕ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯇꯈꯦꯜ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯅꯨꯁꯤꯡꯍꯣꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯄ꯭ꯔꯀꯥꯁꯖꯤ ꯑꯗꯨꯗꯒꯤꯗꯤ ꯏꯁ ꯑꯅꯨꯁꯤꯡꯍꯁꯨ ꯈꯪꯅ ꯃꯥꯅꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅꯤ ꯅꯨꯄꯥꯗ ꯏꯃꯥ ꯏꯕꯦꯝꯃ ꯃꯥꯏ ꯄꯥꯔꯇꯤꯅꯤ ꯍꯥꯏꯅꯤ ꯀꯧꯔꯛꯑꯦꯗꯣ ꯑꯗꯩꯗꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯎ ꯑꯥꯔ ꯌꯨ ꯇꯈꯦꯜ ꯍꯥꯏꯕꯀꯣ ꯀꯥꯏꯗꯧꯔꯤ ꯍꯥꯎ ꯍꯥꯎ ꯇꯈꯦꯜ ꯒꯨꯗ ꯍꯥꯏꯔꯦ ꯑꯅꯨ ꯀꯩꯁꯥꯝꯅ ꯁꯣꯔꯃꯥ ꯕꯥꯏ ꯍꯥꯏꯕ ꯏꯃꯥ ꯆꯠꯂꯝꯗꯥꯏꯗ ꯑꯃ ꯄꯥꯏꯈꯣ ꯍꯥꯏꯔꯤꯌꯦ ꯆꯩꯇꯦꯛ ꯑꯃ ꯃꯩꯈꯨ ꯀꯥꯝ ꯀꯥꯝꯅ ꯑꯃꯝꯕꯗ ꯍꯜꯂꯨ ꯍꯥꯏꯌꯣ ꯆꯦ ꯇꯈꯦꯜ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯃꯦꯕ ꯄꯣꯠꯁꯦ ꯑꯅꯨ ꯁꯤꯡꯉꯣꯅ ꯍꯥꯏꯁꯦ ꯁꯔꯃꯥꯅ ꯑꯅꯨ ꯑꯦꯟ ꯀꯩꯁꯥꯝ ꯕꯥꯏ ꯁꯤꯡꯍꯣ ꯑꯦꯟ ꯀꯩꯁꯥꯝ ꯍꯥꯏꯒꯗꯃꯤꯅꯦ ꯃꯤꯡꯗꯣ ꯄꯜꯂꯨꯔꯅꯨꯅꯦ ꯇꯈꯦꯜꯅ ꯍꯅꯨꯕ ꯄꯥꯔꯇꯤ ꯇꯈꯦꯜꯅ ꯑꯃꯨꯛ ꯄ꯭ꯔꯀꯥꯁꯖꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯤ ꯅꯨꯄꯥꯁꯦ ꯅꯪ ꯑꯣꯏꯅ ꯂꯧꯁꯟꯈꯔꯣ ꯑꯩ ꯉꯝꯃꯔꯣꯏ ꯁꯔꯃꯥ ꯍꯣꯔꯦꯟ ꯎꯅꯁꯤ ꯇꯈꯦꯜꯅ ꯑꯣꯏꯅꯥꯝ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯅꯨꯅ 40 ꯑꯞ ꯁꯤꯗꯦ ꯁꯥꯏꯠ ꯍꯥꯏꯔꯣ ꯑꯩ ꯌꯥꯎꯔꯣꯏꯌꯦ ꯃꯣꯏ ꯍꯅꯨ ꯑꯩꯗꯤ ꯈꯔ ꯅꯍꯥꯒ ꯂꯩꯒꯦꯕ ꯏꯆꯥ ꯄꯤꯛꯏꯑꯕ ꯑꯩ ꯈꯤꯇꯪ ꯍꯅꯨꯕꯤꯒ ꯇꯤꯟꯅꯈꯤꯔꯣꯏꯒꯦ ꯆꯠꯂꯣ ꯀ꯭ꯔꯤꯁꯅ ꯁꯤ ꯑꯃꯨꯛꯀ ꯇꯧꯔꯦꯗꯣ ꯁꯨꯁꯤꯂꯥꯅ ꯁꯤꯔꯦ ꯆꯦ ꯑꯅꯤꯅ ꯃꯨꯟꯅꯔꯤꯔꯣꯏ ꯑꯗꯨꯅꯦꯕ ꯁꯨꯁꯤꯂꯥꯅ ꯆꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯍꯥꯏꯕ ꯇꯈꯦꯜꯅ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯃꯣ ꯂꯩꯕ ꯂꯥꯛꯏꯌꯦ ꯑꯣ ꯑꯩꯁꯨ ꯉꯁꯥꯏ ꯌꯧꯔꯨꯏꯗ ꯃꯣꯃꯣ ꯂꯩꯐꯝꯗꯅꯦꯕ ꯗꯨꯀꯥꯟ ꯆꯪꯕꯗꯤ ꯏꯀꯥꯏꯖꯩ ꯇꯜꯂꯤ ꯑꯩ ꯆꯦ ꯇꯈꯦꯜꯒꯤꯗ ꯐꯪꯅꯩ ꯁꯤ ꯅꯨꯄꯥꯁꯦ ꯂꯥꯛꯄ꯭ꯔꯥ
ꯑꯗꯒꯤꯗꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ 40th ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯃꯐꯥꯎ ꯁꯛ ꯃꯥꯏ ꯎꯅꯕ ꯅꯠꯇꯦ ꯁꯨꯇꯣꯁꯨ ꯉꯥꯏ ꯕꯣꯔꯣꯁꯨ ꯉꯥꯏ ꯑꯃꯐꯥꯎ ꯁꯛꯀ ꯎꯅꯕ ꯄꯣꯠ ꯅꯠꯇꯦꯕ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯊꯞꯅꯕ ꯅꯠꯇꯦ ꯔꯣꯕꯤꯇꯥ ꯍꯣꯏ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯅꯛꯏ ꯄꯣꯠꯅꯤꯗꯣ ꯎꯅꯗꯤ ꯎꯅꯄꯣꯟꯇꯦꯕ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦꯇꯦꯁ ꯍꯥꯏꯗꯤ ꯇꯈꯦꯜꯂꯩ ꯇꯈꯦꯜꯂꯩ ꯃꯅꯥ ꯉꯁꯥꯏ ꯑꯩꯒꯤ ꯋꯥꯜꯗ ꯊꯦꯠꯂꯤ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯣ ꯍꯥꯏꯕ ꯀꯩꯒꯤ ꯁꯤꯂꯥꯅ ꯆꯦ ꯃꯄꯥꯟꯗ ꯅꯠꯇꯦ ꯌꯨꯝꯗꯅꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕ ꯁꯣꯔꯣꯛꯇ ꯉꯁꯥꯏ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯥꯏꯞꯇꯨꯗꯨꯒꯩ ꯊꯥꯔ ꯁꯨꯝ ꯂꯥꯛꯄꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯅꯨꯅ ꯄ꯭ꯔꯀꯥꯁ ꯕ꯭ꯔꯣ ꯂꯩꯔꯤꯕꯅꯦ ꯄ꯭ꯔꯀꯥꯁꯇꯨꯕꯨ ꯑꯗꯩꯗꯤ ꯁꯤꯡꯍꯣꯅ ꯀꯩꯁꯥꯝ 40 ꯑꯅꯨ ꯁꯤꯡꯍꯣꯒꯤꯗꯤ 33ꯇ ꯁꯨꯔꯤꯅꯤ ꯍꯧꯖꯤꯛ ꯑꯅꯨ ꯁꯤꯡꯍꯣꯒꯤꯅꯤꯀꯣ ꯑꯅꯨ ꯀꯩꯁꯥꯝꯒꯤꯕꯨꯗꯤ 30 ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯍꯥꯅꯤ ꯌꯥꯝꯅ ꯇꯈꯦꯜꯅ ꯑꯣ ꯑꯩ ꯉꯁꯥꯏꯅ ꯊꯦꯠꯄꯗꯣ ꯄꯨꯅ ꯂꯥꯛꯑꯦ ꯑꯣ ꯑꯣꯏꯅꯥꯝ ꯃꯣꯃꯣ ꯂꯩꯕ ꯂꯥꯛꯏꯌꯦ ꯍꯥꯏꯕ ꯑꯅꯨꯅ ꯆꯦ ꯑꯅꯨ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯨꯍꯜꯂꯒ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯣꯅ ꯀꯩꯁꯥꯝ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯇꯈꯦꯜꯅ ꯂꯩꯌꯨ ꯅꯪ ꯄꯥꯔꯇꯤ ꯕꯣꯟꯙꯨ ꯅꯪ ꯅꯍꯥ ꯑꯃꯨꯛ ꯑꯣꯏꯍꯧꯔꯣ ꯅꯪ ꯅꯍꯥꯒ ꯇꯤꯟꯅꯔꯒꯅꯦ ꯅꯍꯥ ꯈꯔ ꯑꯣꯏꯈꯠꯂꯛꯏꯌꯦ ꯑꯗꯨꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯅꯨꯁꯤꯡꯍꯣꯅ ꯇꯦꯁ ꯅꯍꯥ ꯑꯣꯏꯅꯤꯡꯂꯤ ꯍꯣꯏ ꯍꯥꯏꯕ ꯈꯔ ꯃꯣꯏꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯇꯣ ꯐꯪꯉꯗꯤ ꯇꯤꯟꯅꯔꯗꯤ ꯅꯍꯥꯗꯣ ꯑꯣꯏꯈꯠꯂꯛꯑꯣꯏꯗ꯭ꯔꯣ ꯊꯣꯛꯆꯣꯝ ꯂꯨꯍꯤꯅ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯕꯨ ꯗꯥꯏꯔꯦꯛ ꯎꯕꯗꯅ ꯌꯥꯝ ꯅꯍꯥ ꯑꯣꯏ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯍꯅꯨꯕꯤ ꯁꯥꯔ ꯐꯝꯃꯤꯅꯣ ꯍꯥꯏ ꯑꯩꯅ ꯍꯅꯨꯕꯤꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯂꯤꯔꯤꯕꯅꯤꯅ ꯑꯩ ꯍꯅꯨꯕꯤ ꯁꯥꯏꯅꯦꯕ ꯇꯦꯁ ꯅꯍꯥ ꯑꯣꯏꯅꯤꯡꯂꯤ ꯇꯈꯦꯜꯅ चलिए प्रकाश जी इस मेरे साथ मेरे हाथ पकड़ तो कच्चा रह सकते ही लौजारो अदुमदि फ्रीदा ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯑꯅꯨꯁꯤꯡꯍꯣ ꯆꯦ ꯇꯈꯦꯜ ꯁꯨꯁꯤꯂꯥꯅ ꯑꯣꯏ ꯃꯥ ꯍꯧꯈ꯭ꯔꯦꯅꯦ ꯆꯦ ꯇꯈꯦꯜꯁꯦ ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯛꯑꯗꯤ ꯇꯨꯀꯠꯆꯔꯦ ꯄꯥꯏꯕ ꯉꯝꯖꯔꯣꯏꯀꯣ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦꯇꯦꯁ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯅꯨꯁꯤꯡꯍꯣꯅ ꯑꯩ 60ꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯊꯛ ꯇꯥꯔꯦꯅꯦ ꯋꯥꯈꯜ ꯅꯧꯕꯩ ꯃꯊꯧꯅꯤ 60ꯔ 20ꯔ 50ꯔ 40ꯔ तखिलना ओ प्रकाश जी चलिए मेरे साथ यहाँ हम लोगों का कोई काम नहीं नुपा मयम जाऊ है बिमा अनु कैसाम सेतेस इबाइदा कॉल तौगे ngaiko करा इबाइदनोने कꯩꯗꯤ ꯑꯅꯨꯁꯤꯡꯍꯣ ꯇꯦꯁ ꯆꯥꯔꯖ ꯇꯧꯒꯦꯀꯣ ꯑꯩ ꯊꯣꯛꯂꯦ ꯃꯨꯠꯈꯤꯁꯅꯨ ꯀꯩꯅꯣ ꯀꯩꯁꯥꯝ ꯀꯣꯜ ꯇꯧꯕꯤꯅꯨꯀꯣ ꯍꯥꯏꯕ ꯃꯥꯒꯤ ꯒꯨꯂꯥꯞꯇꯣ ꯅꯥꯀꯟ ꯑꯃꯃꯛ ꯄꯥꯏꯊꯔꯛꯀꯅꯤ ꯅꯥꯀꯟ ꯑꯃ ꯑꯩꯅ ꯄꯥꯏꯅꯤ ꯍꯥꯏ ꯏꯁ ꯀꯩꯅꯣꯅꯦ ꯆꯥꯛ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯤ ꯉꯁꯤꯒꯤꯗꯣ ꯑꯩꯅ ꯄꯤꯖꯒꯦꯅ ꯑꯩ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯈꯦꯆꯤ ꯑꯄꯦꯠꯄ ꯀꯥꯟꯅ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯇꯦꯡꯀꯣꯠꯇ ꯕꯨꯖꯤꯌꯥ ꯍꯥꯞꯄꯤ ꯏꯁ ꯑꯩ ꯇꯈꯤꯜꯅ ꯑꯣ ꯁꯤꯗꯤ ꯄꯥꯈ꯭ꯔꯦꯍꯦ ꯂꯣꯏꯔ ꯃꯥꯜꯂꯦ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯨꯅꯣꯔꯣꯀꯣꯝ 45 ꯃꯤꯅꯤꯠꯁ ꯑꯣꯏꯌꯦꯕ ꯀꯨꯀꯤꯒ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯈꯔ ꯃꯝꯃꯒ ꯊꯥꯁꯤꯔ ꯀꯩꯅꯣ ꯀꯨꯀꯤ ꯂꯥꯛꯅꯕ ꯍꯥꯏꯅ ꯀꯅꯥꯅꯣ ꯊꯣꯡ ꯐꯨꯔꯛꯏꯁꯤꯕꯣ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯃꯥꯅ ꯆꯥꯔꯤꯕ ꯕꯨꯖꯤꯌꯥꯁꯦ ꯀꯌꯥꯔꯛ ꯁꯨꯔꯒꯦꯕ सिगरते फजन टेबल 16 17 18 19 टेबल फा 18 19 20 फाउगी टेबल फारे कुकी लोई चेंखरे चे हैबा सुगिलाना कुकी लोई चेंखरे मोय खखम ममजलगन थोरक्तोइसे कईगिनो खंब्रा
ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯀꯃꯦꯟꯒꯨꯝꯕ ꯂꯥꯛꯄꯁꯦ ꯅꯨꯡꯗꯥꯡꯗꯅ ꯍꯦꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯅꯦ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯣꯏꯗꯤ ꯅꯨꯡꯗꯥꯡ ꯊꯥꯕꯗ ꯆꯦꯛꯁꯤꯟꯕ ꯍꯩꯒꯗꯕ ꯃꯤꯑꯣꯏꯗꯤ ꯊꯥꯖꯧ ꯃꯥꯅꯦ ꯖꯨ ꯅꯨꯡ ꯊꯛꯆꯜꯂꯝꯃꯅꯤꯗꯣ ꯃꯝꯃꯃꯤꯅ ꯉꯥꯎꯔꯃꯤꯅꯅꯦ ꯃꯤꯇꯩ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯎꯔꯠ ꯐꯨꯔꯠꯁꯦ ꯃꯣꯏ ꯏꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯇꯈꯦꯜꯅ ꯏꯕꯥꯏꯅ ꯆꯠꯄꯤꯔꯣ ꯏꯕꯦꯝꯃ ꯑꯩ ꯀꯦꯠ ꯀꯦꯠ ꯂꯥꯎꯕ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤꯌꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯗꯨꯗꯤ ꯆꯠꯄꯤꯈ꯭ꯔꯗꯤ ꯐꯅꯤꯗꯥꯏ ꯂꯩꯔꯝꯃꯦꯅꯦ ꯆꯦꯟꯈ꯭ꯔꯦ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦꯠꯇꯦ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯆꯨꯝꯃꯤꯆꯦ ꯃꯅꯤꯌꯦ ꯃꯝꯁꯜꯂꯛꯑꯗꯤ ꯅꯪ ꯎꯇꯥ ꯄꯇꯥ ꯅꯪꯅꯦ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯩ ꯌꯦꯡꯉꯝꯃꯤ ꯈꯪꯕ꯭ꯔꯥ ꯕꯤꯗꯤꯑꯣꯗ ꯀꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯥ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨꯁ ꯀꯥꯗ꯭ꯔꯗꯤ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯇꯦ ꯈꯪꯕ꯭ꯔꯥ ꯚ꯭ꯌꯨꯁꯄꯨ ꯈꯔ ꯌꯥꯝ ꯀꯥꯔꯕ ꯑꯗꯨꯑꯣꯏꯗꯤ ꯃꯥꯅꯦ ꯑꯐꯕꯗꯁꯨ ꯐꯠꯇꯕꯗꯁꯨ ꯚꯤꯗꯤꯑꯣ ꯍꯦꯛ ꯌꯧꯔꯕꯅꯦꯕ ꯑꯗꯨ ꯕꯦꯠ ꯀꯃꯦꯟ ꯏꯔꯛꯇꯣꯏꯁꯦ ꯀꯔꯝꯕ ꯇꯥꯏꯃꯤꯡꯗ ꯏꯅꯤ ꯍꯥꯏꯕꯗꯅꯦ ꯅꯨꯡꯗꯥꯡ ꯁꯟꯗꯥ ꯃꯇꯨꯡ ꯄꯨꯡ 8, 9, 10 ꯃꯥꯅ ꯅꯨꯄꯥ ꯉꯥꯛꯇꯅ ꯏꯔꯛꯀꯅꯤ ꯅꯪ ꯑꯗꯨꯝꯕꯗꯣ ꯅꯨꯄꯥ ꯉꯥꯛꯇꯅ ꯌꯥꯎꯔꯛꯇꯣꯏꯁꯦ ꯃꯀꯣꯛ ꯃꯗꯣ ꯊꯤꯛ ꯂꯩꯕ ꯃꯇꯝꯗ ꯇꯥꯏꯕ ꯑꯗꯨꯒ ꯑꯗꯨꯏ ꯃꯤꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯇꯩ ꯏꯔꯣ ꯌꯦꯡꯉꯨꯀꯣ ꯕꯦꯠ ꯌꯦꯡꯉꯨ ꯃꯥꯅ ꯏꯒꯦ ꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯏꯗꯣꯏꯃꯤꯗꯅ ꯅꯣꯡꯉꯥꯜꯂꯒ ꯏꯗꯕꯅꯤ ꯁꯤ ꯏꯁꯣꯝꯇ ꯁꯨꯝ ꯁꯥꯏꯀꯣꯂꯣꯖꯤ ꯇꯧ ꯐꯥ ꯌꯦꯡꯉꯝꯃꯦꯕ ꯑꯦꯕ꯭ꯔꯤ ꯕꯦꯠ ꯀꯃꯦꯟꯕꯨ ꯂꯥꯛꯑꯕ ꯅꯨꯡꯗꯥꯡꯗ ꯏꯔꯦꯕ ꯑꯗꯩꯗꯤ ꯇꯦꯁ ꯑꯗꯩꯗꯤ ꯆꯨꯝꯃꯤꯆꯦ ꯍꯥꯏꯔꯦ ꯑꯗꯨꯗꯩꯗꯤ ꯀꯥꯏ ꯄꯥꯏꯈ꯭ꯔꯦ ꯇꯈꯦꯜꯅ ꯍꯣꯏꯅꯦ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦ ꯇꯈꯦꯜ ꯆꯠꯂꯣ ꯍꯥꯏꯕ ꯁꯨꯁꯤꯂꯥꯅ ꯆꯦ ꯌꯥꯝ ꯆꯨꯝꯃꯤ ꯅꯨꯡꯗꯥꯡ ꯉꯥꯛꯇꯅꯤꯀꯣ ꯚꯤꯗꯤꯑꯣꯗ ꯕꯦꯠ ꯀꯃꯦꯟ ꯑꯗꯩꯗꯤ ꯂꯥꯏꯐꯇ ꯕꯦꯠ ꯀꯃꯦꯟ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨ ꯇꯈꯦꯜꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯤ ꯉꯥꯏꯍꯥꯛ ꯀꯣꯃꯦꯟ ꯂꯦꯞꯀꯦ ꯑꯣ ꯅꯛꯄ꯭ꯔꯣ ꯅꯪꯒꯤ ꯃꯣꯃꯣ ꯂꯩꯐꯝꯗꯣ ꯑꯒꯣꯔꯇꯣꯂꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤꯅꯦ ꯑꯝꯇꯗꯤ ꯆꯠꯅꯤꯡꯉꯤ ꯁꯨꯁꯤꯂꯥꯅ ꯀꯩꯁꯥꯝ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦ ꯇꯈꯦꯜ ꯆꯠꯂꯣ ꯍꯥꯏꯕ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯣꯃꯣ ꯂꯩꯕ ꯊꯣꯛꯂꯛꯏꯅꯦꯕ ꯃꯣꯏꯒꯤ ꯃꯄꯥꯟꯗ ꯑꯗꯨꯗꯨꯒꯩ ꯂꯩꯕ ꯂꯣꯏꯔꯒ ꯆꯠꯂꯣ ꯃꯥ ꯄ꯭ꯔꯀꯥꯁ ꯄꯨꯔ ꯆꯠꯀꯦ ꯍꯥꯏꯌꯦ ꯄ꯭ꯔꯀꯥꯁꯇꯨꯁꯨ ꯑꯃꯨꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯀꯌꯥꯝ ꯐꯔꯕꯅꯣ ꯌꯦꯡꯉꯨ ꯃꯥꯅꯦ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯃꯨꯁꯟꯅ ꯎꯏꯌꯦꯕ ꯉꯛꯇ꯭ꯔ ꯌꯦꯡꯉꯨꯀꯣ ꯑꯗꯨꯅꯅꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯁꯟꯗꯥ ꯐꯖꯅ ꯐꯥꯠꯇ꯭ꯔꯤꯉꯩꯒꯤ ꯀꯩꯅꯣꯗꯣ ꯂꯥꯏꯞꯇ ꯑꯇꯩꯁꯨ ꯁꯟꯗꯥ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯎꯔꯤꯕ ꯂꯣꯏꯔꯦꯗꯅ ꯍꯥꯎ ꯑꯩꯅ ꯀꯩꯅꯣꯝ ꯈꯟꯕꯗ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯆꯨꯝꯃꯟꯈꯤꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯃꯃꯥ ꯅꯪꯁꯦ CID ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯒꯗꯕꯅꯦ ꯆꯦꯁꯥꯝ ꯑꯣꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯋꯥꯈꯜꯅ ꯁꯥꯔꯒ ꯃꯁꯤ ꯀꯔꯝꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯄꯗꯨꯃꯟꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯦ ꯀꯔꯤꯗꯤ ꯀꯔꯤꯗꯣꯏꯗꯤ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯇꯧꯔꯤꯁꯦ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯍꯨꯔꯥꯜꯂꯤꯁꯦ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯣ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯐꯥꯔꯛꯄ ꯑꯃ ꯇꯧꯋꯦꯕ ꯑꯩ ꯍꯦꯛꯇꯅꯦ ꯀꯌꯥꯅꯣꯁꯦ 50 ꯃꯤꯅꯤꯠꯁꯂ ꯀꯌꯥꯅꯣ ꯏꯔꯤꯁꯤꯕꯣ 59 ꯍꯥꯏꯔꯣ only 50 minutes ꯏꯃꯥ ꯁꯤꯕꯨ ꯀꯔꯤꯅꯣ ꯁꯪꯒꯣꯝ ꯂꯧꯉꯩ ꯂꯧꯔꯒ ꯁꯤꯔꯤꯁꯦ ꯍꯩꯊꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯁꯪꯒꯣꯝꯁꯦ ꯀꯔꯤ ꯉꯥꯡꯅꯣ ꯇꯧꯔꯤ ꯂꯥꯛꯁꯤꯕꯣ ꯉꯁꯥꯏ ꯁꯤ ꯄꯦꯀꯦꯠ ꯑꯃ ꯍꯩꯗꯣꯛꯈ꯭ꯔꯕꯅꯤ ꯀꯣꯃꯦꯟ 9 ꯍꯧꯖꯤꯛꯁꯦ ꯀꯣꯃꯦꯟ ꯏꯅꯕ ꯑꯩꯗꯤ ꯎꯔꯗ꯭ꯔꯥ ꯏꯅꯤꯡꯉꯥꯏ ꯃꯤ ꯌꯥꯝ ꯂꯩꯔꯣꯏꯕ ꯈꯪꯉ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯗꯣꯔꯦ 7 6:30 7 ꯈꯛꯇꯅꯤꯁꯦ ꯌꯥꯝ ꯊꯣꯛꯇꯣꯏꯁꯦ ꯂꯥꯡꯐꯥꯡ ꯏꯕꯒꯤ ꯑꯐꯕ ꯐꯠꯇꯕ ꯈꯪꯗꯅ ꯖꯪ ꯏꯔꯛꯀꯗꯣꯏꯅꯤ
ꯀꯣꯃꯦꯟ ꯅꯥꯏ ꯀꯣꯃꯦꯟ ꯁ꯭ꯇꯣꯞ ꯒꯦꯝ ꯑꯣꯚꯔ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯑꯥꯔ ꯀꯦ ꯀꯌꯥꯁꯦ 51 ꯃꯤꯅꯤꯠ 9 ꯃꯤꯅꯤꯠ ꯈꯔ ꯂꯩꯔ ꯑꯗꯨꯝ 1 ꯘꯟꯇꯥ ꯍꯥꯏꯗꯣ ꯐꯥꯔꯒ ꯐꯩꯗꯅ ꯑꯩꯕꯨ ꯐꯥꯔꯒ ꯂꯣꯏꯁꯤꯟꯖꯈ꯭ꯔꯒꯦ ꯇꯧꯕ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯕꯥꯏ ꯍꯥꯏꯔꯣ ꯁꯨꯁꯤꯂꯥꯒꯤ ꯑꯉꯥꯡ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯑꯣ ꯁꯥꯃꯨ ꯃꯥ ꯂꯥꯛꯑꯦ ꯁꯥꯃꯨ ꯄꯥꯏꯔꯛꯀꯦ ꯑꯩ ꯆꯦꯡ ꯄꯤꯌꯨ ꯑꯣ ꯁꯥꯃꯨ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯍꯦꯛꯇ ꯄꯥꯏꯔꯛꯄꯅꯤ ꯀꯣꯃꯦꯟ ꯅꯥꯏ ꯍꯥꯏꯗꯣ ꯁꯥꯃꯨ ꯃꯥ ꯄꯥꯏꯔꯛꯑꯦ ꯀꯩꯅꯣꯅꯦ ꯏꯁꯩ ꯊꯥꯅꯨꯅꯦ ꯁꯥꯟꯅꯅꯨ ꯈꯤꯇꯪ ꯇꯞꯍꯜꯂꯣ ꯁꯨꯁꯤꯂꯥꯅ ꯑꯩ ꯑꯉꯥꯡꯒ ꯁꯥꯟꯅꯔꯤ ꯆꯦ ꯃꯈꯨꯠ ꯐꯥꯖꯟꯕꯤꯅ ꯀꯣꯃꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯥꯟꯅꯧ ꯑꯣ 2 ꯏꯌꯥꯔꯁ 2 ꯏꯌꯥꯔꯁ ꯑꯣꯏꯔꯤꯒꯤꯅ ꯑꯃꯨꯛ ꯑꯋꯥꯕꯝꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯈꯪꯗ꯭ꯔꯤ ꯍꯩꯇ꯭ꯔꯤ ꯈꯔ ꯂꯩ ꯈꯔ ꯆꯥꯎꯈꯠꯂꯛꯑꯒ ꯑꯃꯨꯛ ꯅꯃꯨꯅꯥꯅꯤ ꯍꯥꯏꯒꯠꯂꯛꯇꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨ ꯇꯞꯍꯜꯂꯣꯏꯒ ꯑꯣꯏꯅꯥꯝ ꯑꯃꯈꯛꯇꯔ ꯑꯉꯥꯡ ꯑꯣꯏꯅꯥꯝꯒꯤ ꯑꯃꯈꯛꯇꯔ ꯑꯉꯥꯡ ꯍꯥꯏꯌꯦ ꯑꯗꯨꯒꯩꯗꯤ ꯁꯥꯃꯨ ꯃꯥꯅꯥꯏꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯁꯥꯃꯨꯃꯥ ꯑꯅꯨ ꯀꯩꯁꯥꯝꯅ ꯁꯥꯃꯨ ꯃꯥ ꯍꯥꯏ ꯁꯤꯂꯥꯅ ꯀꯩꯁꯥꯝ ꯑꯃꯈꯛꯇꯅꯤ ꯑꯃꯈꯛ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯦ ꯀꯣꯛ ꯃꯊꯥꯒꯁꯦ ꯈꯔ ꯊꯤꯛ ꯂꯩꯕꯅꯤ ꯍꯔ ꯇꯔꯐ ꯑꯗꯨꯝ ꯈꯨꯁꯤ ꯑꯣꯏꯕꯅꯦꯕ ꯃꯊꯪꯗꯅꯤ ꯑꯣꯏꯅꯥꯝ ꯑꯣ ꯍꯣꯏ ꯑꯅꯨ ꯀꯩꯁꯥꯝꯅ ꯍꯥꯏꯕ ꯁꯨꯁꯤꯂꯥꯅ ꯊꯣꯏꯕ ꯋꯦꯜꯀꯝ ꯁꯥꯃꯨ ꯃꯥꯗ ꯋꯦꯜꯀꯝ ꯇꯧꯈ꯭ꯔꯦ ꯁꯥꯃꯨ ꯃꯥꯅ ꯁꯥꯃꯨ ꯃꯥꯁꯤ ꯑꯗꯨꯝ ꯈꯪꯅꯩꯒ ꯄꯨꯝꯅꯃꯛꯀ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝꯁꯤꯒ ꯑꯅꯤ ꯁꯨꯔꯒꯅꯤ ꯀꯣꯛ ꯄꯥꯏꯔꯦ ꯆꯦꯇꯦꯁ 3 ꯀꯃꯥꯏꯅ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯅꯤꯈꯛ ꯁꯨꯔꯤꯉꯩꯗꯁꯨ ꯐꯔꯝꯃꯤꯅꯦ ꯍꯥꯏꯕꯗꯤ ꯑꯃꯗꯣ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯑꯒ ꯑꯃꯗꯣ ꯑꯗꯨꯝ ꯈꯛꯇꯅꯤꯅꯦ ꯍꯣꯠꯅꯗꯣꯏꯗꯣ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯑꯩꯁꯦ ꯂꯣꯏꯈꯤꯕꯅꯤꯅꯦ ꯍꯦꯛꯇ ꯗꯦꯍꯦ ꯄ꯭ꯔꯥꯟ 3 ꯁꯨꯕꯗ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯆꯠꯂꯤꯗꯣ ꯄꯨꯗꯦ ꯈꯪꯕ꯭ꯔꯥ ꯑꯍꯟꯗꯨꯒ ꯌꯥꯏꯃꯗꯨꯒ ꯄꯨꯗꯦ ꯄꯤꯇ꯭ꯔꯨꯗꯅꯤ ꯄꯨꯔꯤꯁꯦ ꯁꯥꯃꯨ ꯃꯥꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯣꯏꯅꯥꯝ ꯑꯗꯩ ꯁꯥꯃꯨꯃꯥ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯅꯨ ꯀꯩꯁꯥꯝ ꯑꯗꯒꯤ ꯀꯣꯛꯀ ꯉꯥꯎꯕꯅꯦ ꯍꯥꯏꯁꯤꯅꯤ ꯑꯁ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯑꯩ ꯇꯜꯂꯤꯀꯣ ꯍꯌꯦꯡ ꯁꯥꯃꯨ ꯃꯥꯒꯤ ꯀꯌꯥ ꯁꯨꯗꯣꯏꯔ 4 5 ꯁꯨꯗꯣꯏꯔꯥ ꯈꯪꯗꯦꯕ ꯑꯗꯩ ꯁꯨꯁꯤꯂꯥꯅ ꯀꯤꯔꯦ ꯑꯩꯗꯤ ꯑꯇꯩ ꯑꯉꯥꯡꯀ ꯑꯩ ꯄꯥꯈꯪꯅꯤ ꯏꯆꯦ ꯂꯩꯇꯦꯀꯣ ꯑꯗꯨꯅꯤ ꯂꯩꯔꯛꯀꯗꯣꯏꯅꯤꯌꯦ ꯂꯩꯔꯛꯀꯗꯣꯏꯅꯤꯌꯦ ꯑꯅꯨ ꯀꯩꯁꯥꯝꯅ ꯑꯣꯏꯅꯥꯝ ꯈꯤꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯃꯈꯛꯇꯪꯅꯗꯤ ꯌꯥꯗꯦ ꯑꯃꯈꯛꯇꯪꯅꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯅꯤꯁꯨꯗꯗꯤ ꯄꯥꯎꯅꯝꯕꯒ ꯆꯦꯟꯈ꯭ꯔꯦ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯀꯔꯣ ꯑꯇꯣꯞꯄ ꯀꯩ ꯇꯣꯄꯤꯛ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯕꯣ ꯁꯥꯃꯨꯃꯥ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤꯗ ꯑꯃꯨꯛ ꯇꯥꯊꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯇꯜꯂꯤꯀꯣ ꯃꯨꯁꯤꯟ ꯃꯨꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯦꯡꯕꯗ ꯏꯃꯝ ꯃꯝꯃꯅ ꯈꯤꯇꯪ ꯁ꯭ꯋꯥꯏ ꯃꯆꯨ ꯑꯃ ꯌꯥꯎꯔꯗꯤ ꯍꯩꯁꯨ ꯍꯩꯇ꯭ꯔꯤꯕ ꯑꯩꯅ ꯑꯉꯥꯡ ꯒꯥꯔꯤꯗ ꯑꯣꯏꯅ ꯀꯥꯞꯁꯜꯂꯁꯤꯔ ꯁꯨꯁꯤꯂꯥꯅ ꯀꯩꯁꯥꯝ ꯑꯗꯨꯅꯤ ꯑꯍꯟꯁꯤꯡꯅ ꯑꯅꯤꯁꯨꯕ ꯌꯥꯔꯦ ꯍꯥꯏꯔꯛꯑꯦ
ꯃꯦꯗꯥꯝ ꯈꯤꯇꯪ ꯅꯧꯔꯤꯗ ꯉꯥꯏꯈꯣ ꯃꯤ ꯑꯃꯃꯝꯗꯤ ꯆꯍꯤ 5 ꯁꯨꯈ꯭ꯔꯗꯤꯅꯦ ꯑꯍꯟꯗꯨꯅ ꯃꯥꯅ ꯂꯩꯗꯅ ꯌꯨꯅꯤꯐꯣꯔꯝꯒꯁꯨ ꯁꯦꯠꯆꯈꯤꯕ ꯍꯦꯛ ꯈꯔ ꯉꯝꯕ ꯑꯩꯗꯤ ꯃꯇꯣꯝꯇ ꯉꯝꯈꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯀꯅꯥꯒꯨꯝꯕꯅ ꯆꯍꯤ 3 ꯁꯨꯔꯒꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯁꯅꯥꯅꯨ ꯅꯪꯒ ꯆꯍꯤ ꯀꯌꯥꯅꯣ ꯍꯟꯕꯗꯣ ꯏꯁ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤ ꯏꯆꯥ ꯑꯍꯟꯅ ꯆꯍꯤ 8 ꯁꯨꯔꯒ ꯌꯥꯏꯃ ꯄꯣꯛꯏ ꯔꯦꯀꯣꯔꯠꯅꯤ ꯑꯩꯁꯤ ꯆꯍꯤ ꯍꯦꯜꯃꯟꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ ꯍꯩꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯗ ꯑꯦꯟꯁꯥꯡ ꯍꯥꯏꯃꯟꯗꯅ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯆꯍꯤ ꯍꯥꯏꯃꯟꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯑꯅꯨ ꯆꯍꯤ 2 ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯃꯇꯣꯝꯇ ꯀꯔꯤꯝ ꯉꯝꯗ꯭ꯔꯤ ꯑꯗꯨꯅꯦꯕ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯑꯍꯜ ꯂꯃꯟ ꯃꯄꯨ ꯃꯕꯣꯛ ꯑꯗꯩꯗꯤ ꯂꯩꯀꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯤꯅꯦ ꯌꯥꯝ ꯌꯥꯡꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯆꯍꯤ 3 ꯁꯨꯔꯁꯨ ꯃꯁꯥ ꯃꯊꯣꯟꯇ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯉꯝꯕ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛ ꯄꯤꯔꯣ ꯀꯥꯏꯅ ꯍꯦꯛ ꯂꯧ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯆꯗꯅ ꯑꯩꯈꯣꯏ ꯑꯩꯅꯒ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯋꯥꯏꯑꯦꯕ ꯏꯁꯥ ꯏꯇꯣꯝꯇꯅꯒ ꯑꯉꯥꯡꯁꯤꯡꯗꯣ ꯍꯣꯠꯅꯕ ꯆꯥꯒꯦꯁꯤꯅ ꯆꯥꯒꯦ ꯍꯥꯏꯁꯦ ꯑꯩꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯒꯅꯤ ꯍꯥꯏꯔꯛꯑꯣ ꯀꯌꯥꯃꯨꯛ ꯁꯨꯔꯝꯒꯅꯤ ꯍꯪꯉꯤꯅꯤ ꯀꯌꯥꯃꯨꯛ 24ꯃꯨꯛꯀ ꯁꯨꯔꯝꯃꯗ꯭ꯔꯣ ꯁꯥꯃꯨꯃꯥ ꯑꯅꯨꯀꯩꯁꯥꯝꯅ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯆꯍꯤ 3 ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯐꯪꯂꯤꯅꯤ ꯑꯣꯏꯅꯥꯝ ꯑꯗꯨꯅ ꯈꯔꯗꯤ ꯀꯣꯝꯂꯤ ꯑꯩꯈꯣꯏ ꯁꯨꯅꯤꯗꯤ ꯀꯌꯥꯝ ꯊꯝꯅ ꯌꯦꯡꯉꯣ ꯆꯍꯤ 9 ꯁꯨꯅ ꯂꯣꯏꯔꯒ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯗꯒꯤ ꯑꯃꯁꯨ ꯆꯍꯤ 3 ꯁꯨꯔꯒ ꯑꯃꯈꯛ ꯄꯣꯛꯑꯦ ꯍꯣꯏꯅꯦ 5 ꯏꯌꯥꯔꯁꯀꯤ ꯕꯥꯔꯗꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯂꯃꯟ ꯃꯄꯨ ꯑꯗꯩꯗꯤ ꯃꯅꯦ ꯀꯥꯏꯅꯅ ꯂꯩꯇꯕꯅꯤꯅꯅꯦ ꯁꯨꯝ ꯇꯧꯕꯁꯦ ꯏꯊꯣꯝꯇ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯚ꯭ꯔꯝ ꯆꯨꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯥ ꯏꯊꯣꯝꯇꯅ ꯇꯧꯕꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯝꯗꯩꯗꯤ ꯁꯤꯒꯒꯤꯁꯨ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯇꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥꯅꯨꯄꯤꯒꯤ ꯆꯍꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯊꯥ ꯑꯃ ꯃꯃꯥꯡꯗ ꯁꯤꯈꯔꯦ ꯏꯅꯦꯝꯕꯣꯛꯇꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯁꯤ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯅꯪꯒꯤꯗꯣ ꯆꯞ ꯆꯥꯔꯦꯅꯨ ꯍꯥꯏꯕ ꯑꯗꯩ ꯁꯨꯁꯤꯂꯥꯅ ꯆꯦꯒꯤꯗꯤ ꯑꯉꯥꯡ ꯌꯣꯛꯄ ꯋꯥꯔꯝꯕ꯭ꯔꯣ ꯀꯥꯏꯗꯒꯤ ꯋꯥꯗꯕꯅꯣꯅꯦ ꯑꯃꯒꯤ ꯋꯥꯗꯕꯁꯨ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤꯗꯤ ꯃꯄꯨ ꯃꯕꯣꯛ ꯃꯅꯦ ꯑꯗꯨꯗꯥꯏꯅ ꯑꯃꯠꯇ ꯂꯩꯔꯛꯇꯕꯅꯤꯅꯅꯦ ꯑꯗꯨꯝ ꯄꯤꯛꯇ꯭ꯔꯨꯉꯩꯗꯩ ꯁꯨꯝ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯇꯣ ꯏꯁꯥ ꯏꯊꯣꯟꯇ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯏꯑꯦꯕ ꯑꯗꯒꯤ ꯅꯦꯛꯁ ꯏꯌꯥꯔ 2 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯆꯍꯤ 2 ꯆꯍꯤ 24 ꯐꯥꯔꯅꯤ ꯑꯗꯨꯗꯤ ꯆꯨꯅꯔꯦꯅ ꯑꯩ ꯍꯥꯏꯒꯤꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯤ ꯌꯧꯗ꯭ꯔ ꯄꯣꯠꯅꯦꯕ ꯋꯥꯔꯤ ꯇꯥꯔꯤ ꯅꯣ ꯀꯣꯃꯦꯟꯠ ꯑꯠꯆꯥ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯏꯔꯛꯑꯣ ꯅꯪꯁꯨ ꯅꯪ ꯊꯃꯣꯏꯒꯤ ꯋꯥꯔꯤꯗꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯅꯥꯏꯈꯣꯟꯕꯤ ꯆꯦ ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯅꯥꯝ ꯍꯥꯏꯕ ꯑꯅꯨꯅ ꯁꯥꯃꯨ ꯃꯥꯅ ꯋꯥꯔꯤ ꯇꯥꯔꯤ ꯑꯩ ꯑꯗꯨꯗꯒꯤ ꯁꯨꯁꯤꯂꯥꯅ ꯌꯥꯝ ꯑꯉꯥꯡꯅꯤꯀꯣ ꯊꯣꯏꯕ ꯅꯪ ꯑꯉꯥꯡꯅꯤ ꯐꯣꯅꯥꯅꯤꯗ ꯐꯣꯅꯥ ꯍꯥꯏꯔꯒ ꯅꯣꯡꯖꯩ ꯌꯥꯝ ꯑꯉꯥꯡꯅꯤꯀꯣ ꯊꯣꯏꯕ ꯅꯪ ꯁꯥꯃꯨ ꯃꯥꯅ ꯊꯃꯣꯏꯒꯤ ꯋꯥ ꯂꯩꯇꯦ ꯅꯣ ꯀꯣꯃꯦꯟꯠ ꯋꯥꯔꯤ ꯇꯥꯔꯤ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯅꯨ ꯀꯩꯁꯥ ꯃꯣꯏꯒꯤ ꯔꯣꯝꯗꯔ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯤꯕꯣ ꯁꯥꯃꯨꯃꯥ ꯍꯣꯏꯒꯤ ꯃꯤ ꯂꯩꯕ꯭ꯔꯥ ꯑꯅꯨ ꯀꯩꯅꯣ ꯕꯥꯁꯀꯥꯟꯗꯤꯗꯣ ꯑꯩ ꯃꯥꯏꯀꯩꯗꯤ ꯀꯥꯎꯔꯦꯀꯣ ꯅꯣꯏ ꯀꯩ ꯃꯥꯒꯤꯅꯣ ꯌꯥꯝ ꯂꯩꯌꯦ 10 ꯂꯥꯏꯠ ꯚꯥꯇ꯭ꯔꯤ ꯄꯥꯔꯛ ꯀꯥꯏꯅ ꯂꯝ ꯑꯃ ꯈꯪꯉꯦ ꯀꯥꯏꯅ ꯑꯉꯥꯡꯅꯤ ꯑꯩ ꯍꯥꯏ ꯏꯃꯥ ꯆꯦꯇꯣꯡꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 24 ꯈꯪꯗꯦ ꯁꯤ ꯇꯥꯔꯦꯅꯦ
ꯕꯥꯁꯀꯟꯗꯤ ꯂꯩꯁꯥꯕꯤꯗꯤ ꯄꯣꯁ ꯌꯥꯝꯅ ꯇꯧꯕꯅꯤꯀꯣ ꯇꯧꯕ꯭ꯔꯣ ꯑꯝꯇ ꯎꯗꯤꯌꯦ ꯄꯥꯡꯒꯜ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯈꯔ ꯊꯥꯔꯛꯎꯅꯦ ꯂꯤꯡꯀ ꯀꯃꯥꯏꯅ ꯇꯧꯕ ꯀꯃꯥꯏꯅ ꯊꯥꯗꯣꯏꯕ ꯑꯩꯉꯣꯟꯗꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯇꯅ ꯁꯨꯁꯤꯂꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯂꯩꯈꯣ ꯌꯨꯝ ꯄꯥꯜꯂꯨꯈꯤꯅꯨ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯉꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯤ ꯊꯤꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯉꯥꯡ ꯐꯣꯅꯥꯅꯦ ꯈꯜꯂꯤꯕ ꯑꯩꯅ ꯁꯤꯒꯨꯝꯕ ꯑꯩꯃ ꯇꯧꯅꯨ ꯆꯣ ꯗꯦꯈꯤꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯏꯝꯐꯥꯜ ꯅꯤꯉꯣꯜ ꯌꯥꯝꯅ ꯂꯩꯇꯦ ꯂꯩꯔꯁꯨ ꯃꯣꯏꯗꯣ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅ ꯆꯦꯟꯈꯔꯦ ꯅꯨꯄꯥꯅ ꯑꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯁꯝꯅ ꯃꯩꯇꯩ ꯄꯥꯡꯒꯜꯗꯤ ꯌꯥꯝꯅ ꯂꯩ ꯁꯥꯃꯨꯃꯥ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯩꯇꯩ ꯄꯥꯡꯒꯜꯅꯤ ꯃꯥ ꯃꯊꯧ ꯇꯥꯔꯤꯗꯣ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯗꯣꯏꯔꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯧꯗꯣꯏꯔꯥ ꯃꯩꯇꯩ ꯁꯨꯁꯤꯂꯥꯅ ꯆꯨꯝꯃꯤꯆꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯆꯍꯤ 22 23ꯒ ꯁꯨꯔꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯈꯣꯠꯂꯛꯑꯦ ꯍꯥꯏꯁꯤꯅꯕꯨ ꯑꯩ ꯈꯜꯂꯤꯕ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯆꯍꯤ 30 ꯁꯨꯗ꯭ꯔꯤ ꯐꯥꯎ ꯃꯩ ꯃꯄꯨꯡ ꯐꯥꯕ ꯁꯨꯝꯅ ꯌꯦꯡꯕꯗꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯈꯜꯂꯦꯕ ꯈꯪꯗꯦ ꯁꯨꯝ ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯅꯨꯄꯤ ꯊꯤꯕ ꯃꯤ ꯑꯃꯅꯤ ꯀ ꯍꯥꯏꯅ ꯌꯦꯡꯕꯗꯁꯨ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯥꯃꯨꯃꯥꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯣ ꯍꯣꯏ ꯅꯨꯄꯤꯕꯨꯗꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤꯅꯦ ꯌꯥꯝ ꯉꯟꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁꯄꯨ ꯇꯧꯈ꯭ꯔꯗꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯍꯥꯏꯁꯦ ꯆꯍꯤ ꯀꯌꯥꯅꯣꯅꯦ ꯆꯍꯤ 13 ꯍꯥꯏꯔꯣꯅꯦ ꯆꯍꯤ 13 ꯑꯗꯨ ꯑꯗꯨꯝ ꯊꯥꯖꯈꯤꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯗꯅ ꯊꯥꯖꯕꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯅ ꯆꯦꯟꯈꯤꯕꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯦꯀꯣ ꯆꯍꯤ ꯉꯟꯅ ꯅꯨꯄꯤꯗꯣ ꯍꯥꯏꯕꯅꯤ ꯆꯦꯇꯦꯁ ꯑꯣ ꯅꯨꯄꯤꯅ ꯍꯥꯏꯕꯅꯤ ꯆꯦꯇꯦꯁ ꯑꯣ ꯁꯨꯁꯤꯂꯥꯅ ꯁꯨꯃꯥ ꯕꯥꯁꯀꯟꯗꯤ ꯍꯥꯏꯁꯦ ꯅꯪ ꯀꯗꯥꯏꯒꯤꯅꯣꯅꯦ ꯁꯥꯃꯨꯃꯥꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯦꯕ ꯑꯗꯨꯒ ꯃꯥ ꯕꯥꯁꯀꯟꯗꯤꯒꯤ ꯄꯣꯁ ꯀꯔꯤ ꯀꯔꯥ ꯎꯔꯝꯒꯅꯤꯗꯅ ꯏꯆꯜ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯃꯆꯥ ꯂꯩꯔꯦ ꯂꯩꯅꯦꯕ ꯑꯗꯣ ꯅꯨꯄꯥꯅ ꯍꯧꯖꯤꯛ ꯉꯟꯅ ꯅꯨꯄꯤ ꯊꯤꯔꯒ ꯏꯟꯀꯝꯒ ꯀꯔꯤꯒ ꯃꯌꯥꯝꯅ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯐꯩ ꯉꯟꯅ ꯊꯤꯔꯒ ꯃꯤꯁꯦ ꯊꯤꯒꯩ ꯊꯤꯖꯤꯜꯂꯨꯔꯒ ꯄꯨꯝꯅꯃꯛꯁꯨꯅꯦ ꯁꯪꯁꯥꯔꯁꯦ ꯄꯦꯟꯖꯔꯦꯒ ꯍꯥꯏꯕ ꯉꯥꯛꯇꯅꯤꯀꯣ ꯈꯔ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯝꯒꯗꯕꯅꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯗꯅ ꯗꯁꯥ ꯇꯥꯔꯦꯒ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯅꯤꯀꯣ ꯁꯥꯃꯨꯃꯥꯅ ꯆꯦ ꯁꯨꯁꯤꯂꯥ ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ ꯀꯩꯁꯥꯝꯅ ꯃꯄꯨꯡ ꯃꯔꯦꯜ ꯐꯥꯗ꯭ꯔꯤꯕ ꯃꯥꯟꯕꯀꯣ ꯑꯗꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯨꯄꯥꯁꯦ ꯂꯣꯏꯅ ꯁꯛ ꯂꯤꯈꯠꯄꯅꯤ ꯑꯗꯨꯅꯦꯕ ꯁꯨꯁꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯊꯣꯏꯕ ꯑꯗꯨꯒ ꯕꯥꯁꯀꯟꯗꯤ ꯍꯥꯏꯁꯦ ꯏꯝꯐꯥꯜꯗ ꯂꯩꯕ꯭ꯔꯣ ꯑꯇꯦꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯕꯥꯁꯀꯟꯗꯤꯅꯤ ꯍꯥꯏꯔꯝꯒꯅꯤ ꯃꯥꯏꯁꯦ ꯅꯠꯇ꯭ꯔ ꯊꯣꯏ ꯁꯥꯃꯨꯃꯥꯅ ꯃꯩꯇꯩ ꯅꯨꯄꯤꯁꯨ ꯄꯥꯝꯗꯦ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯄꯥꯝꯗꯦ ꯑꯩ ꯑꯗꯣ ꯀꯩ ꯇꯧꯗꯣꯏꯕ ꯑꯗꯨꯏꯗꯤ ꯀꯩ ꯂꯧꯗꯣꯏꯅꯣꯕ ꯑꯇꯩ ꯀꯩ ꯂꯩꯔꯤꯒꯦ ꯑꯗꯨꯗꯤ ꯀꯩꯁꯥꯝꯅ ꯁꯥꯃꯨꯃꯥ ꯑꯗꯨꯗꯤ ꯂꯥꯒꯤꯖꯥꯎ ꯅꯨꯄꯤ ꯀꯣꯛ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯃꯅꯤꯄꯨꯔ ꯂꯩꯗꯨꯅ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯏ ꯍꯥꯏꯅ ꯃꯥꯅ ꯐꯣꯇꯣ ꯑꯃꯇ ꯊꯥꯔꯛꯑꯦꯕ ꯃꯁꯛ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯅꯨꯄꯤꯗꯣ ꯘꯒ꯭ꯔꯥꯒ ꯁꯦꯠꯂ ꯂꯨꯍꯣꯡꯉꯦ ꯍꯥꯏꯌꯦ ꯁꯥꯃꯨꯃꯥ ꯑꯗꯨꯗꯤ ꯌꯥꯒꯤꯖꯥꯎ ꯑꯗꯩꯗꯤ ꯁꯥꯃꯨꯃꯥꯅ ꯆꯦ ꯁꯨꯁꯤꯂꯥ ꯑꯩ ꯆꯦꯒꯤ ꯑꯦꯜꯕꯤꯗ ꯀꯣꯟꯅ ꯍꯥꯏꯒꯦ ꯃꯥꯏ ꯁꯤꯀ꯭ꯔꯦꯠ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯥꯅꯦ ꯀꯩꯁꯥꯝꯅ ꯇꯦꯁ ꯆꯠꯂꯦꯀꯣ ꯏꯆꯥꯅꯨꯄꯥ ꯃꯣꯕꯥꯏꯜ ꯄꯤꯌꯨ ꯀꯞꯂꯦ ꯑꯩ ꯁꯨꯅꯤꯗꯨꯅꯤ ꯉꯥꯏꯍꯥꯛ ꯀꯥꯡꯗꯅꯅꯦ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯄꯨꯡ 2:30 ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯑꯦ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯦ ꯄꯤꯌꯨ ꯄꯤꯗ꯭ꯔꯕ ꯁꯥꯟꯇꯤ ꯂꯩꯇꯅ ꯃꯨꯜꯂꯨꯔ ꯂꯧꯔꯝꯃꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯑꯣꯀꯦ ꯊꯣꯏꯕ ꯍꯥꯏꯔꯦ ꯁꯥꯃꯨꯃꯥꯅ
ये लागी जाओ क्या हो क्या है लागी जाओ ता हाइनखरे अदꯨ क्या है सिने हंगिसे वारी नुसीबा यामना लई ꯁꯣꯔꯣꯒꯤꯁꯨ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯈꯔꯗꯤ ꯂꯩ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯇꯤ ꯇꯥꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯐꯤꯂꯤꯡꯁꯇ ꯚꯥꯞ ꯇꯥꯕꯩ ꯋꯥꯔꯤꯅꯦꯕ ꯅꯣꯡꯃ ꯈꯔ ꯈꯔ ꯂꯤꯔꯛꯎ ꯍꯦꯄꯤ ꯕꯥꯔꯗꯦ ꯃꯤꯅꯨ ꯉꯁꯤꯁꯦ ꯀꯨꯏꯅ ꯊꯥꯖꯔꯒꯦ ꯇꯧꯔ ꯀꯨꯏꯈ꯭ꯔꯦꯀꯣ ꯁꯣꯅꯤ ꯀꯨꯃꯥꯔꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯤꯁꯇꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯣꯅꯤ ꯀꯨꯃꯥꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣꯔꯣ अरे राजकुमार सोनी राव नते गुड इवनिंग सोनी कुमार आपने मुझे जो कनेक्ट किया था ना मैंने अभी तक वापस नहीं किया मैं आज रात को करूँगी या फिर कल करूँगी मैंने कमेंट मिला है आपका डेट 24 अना याम नुसीबा नुपी अमा यामना युमनाक सागै होंखरे अदुनी मागी काइनबा वारी में लेबनेबा सोनीना कैसे हो ठीक हूँ लाइक डन थैंक यू सुशीलाना वेलकम सोनी सी खंगनाब्रा जेंगने सुशीला अदगैदी सोनी जी कर लीजिए प्लीज़ हाँ 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 ज़रूर करूँगी मैंने देखा है आपको कमेंट मिला है कहीं ए कौन ना को वेरी वेलकम सुशील जी सुशीलाना खंगना दिरे से सुम कौबनी ngасai कनागी लाइव ती तौरगा रंगोंदा जॉइन तौरे हारपुदुबो अयुक्ता तखेलगी लाइव तरा खंदी आदेदी सुशीलाना खंगना दे आप कहाँ से हो मैं असम सिलचर से हूँ सोनी कुमारी नुपी नुपारा वो खंदे नोई सामुमाना आई मयामगी सेवा तौगे कुंसी ले लगे तमाय हाइनुदा सामुमा करिगिनो कुंसी लेन बजारोय तौगदबनी पांथोकदबनी नुंगाइतबा हाइबसिदी मी पुनमकी पुंसीदा थिंगरी ngатनिको अदु हौखिबदु हौखरे मदु तपना तपना होय खुदक्तबदि काउंगमै तपना तपना खखखख काउंगबा अदु लाकदबा पुंसीदा लाकदबदा अखोय माय वंसलगा करी तौसिके कमाय तौसिगे आइजगी तौगदबनी दुगी थौदोक्तो नंगोंदा हाइबदि थोइबदो नंगी सोदना कइनो मजाय फनबसु ओरम बजायबा सुशीलाना सामुमा मतंग चाबदा वारी लिरा ओ हाइबा मालेम आइना मालेम से लाक्त्रे न खनबनेबा मालेम कइगिना मिटना खुंजलिसिबो अदे लाक्पिबगी थागतचरी सोनी कुमारी वेरी वेलकम सामुमा जी हाँ हाँ वेरी वेलकम हाय रे मालेम वेलकम अदगगी सोनी कुमारी कैसे हो आप सब लोग अदगगी कैसे हो आप सब लोग अच्छे हैं जो लोग एलबी पे आते हैं सब अच्छे ही होते हैं इसलिए कभी कभी ऐसे ही मिल लेते हैं हम एलबी के द्वारा समूह माना मालेम इयाम्बा वेलकम मालेम से हदक करीनो ने मालेम नमु है ना थमोई चाकपी की शॉर्ट वीडियो दम तौखरे मी काइना मैचाकी तौना कपड़ी तौदना करिगिनो मालेम खितंग सु हराउबा मानबमदे तौरोबा थैंक्स सामुमा हाय घरे सोनी कुमारी ना ज्वाइन प्लीज कर दो सिस्टर मैं तो कर लूँगी करूँगी एलबी के बाद आप किसी और के साथ अगर कनेक्ट करना चाहते हो तो मैं ब्लू दे सकती हूँ सम्माना लिरके से ओई नाम है सोनी कुमारी ना कदम कोट खरे
ꯁꯥꯃꯨ ꯃꯥꯅ ꯃꯤ ꯈꯔꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯕ ꯌꯥꯎꯕꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯐꯥꯔꯁ ꯂꯥꯏꯐꯅꯦ ꯈꯜꯂꯣ ꯑꯗꯨꯒꯤꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯐꯥꯔꯁ ꯋꯥꯔꯤ ꯐꯥꯔꯁ ꯂꯞ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈꯤꯕꯅꯤ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯦꯛꯇ ꯗꯤꯂꯦꯠ ꯇꯧꯊꯣꯛꯏꯁꯤꯕꯣ ꯗꯤꯂꯦꯠ ꯇꯧꯊꯣꯛꯀꯅꯣ ꯑꯗꯨꯝ ꯂꯩꯁꯟꯅꯨ ꯀꯩꯗꯧꯒꯦ ꯁꯨꯁꯤꯂꯥꯅ ꯑꯣꯀꯦ ꯊꯣꯏꯕ ꯑꯗꯩꯗꯤ ꯁꯨꯁꯤꯂꯥꯅ ꯆꯦ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯍꯣꯏ 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 ꯑꯇꯩ ꯀꯅꯥ ꯂꯥꯛꯀꯗꯧ ꯂꯩꯔꯤꯒꯦ ꯁꯨꯁꯤꯂꯥ ꯁꯥꯃꯨ ꯃꯥꯅ ꯑꯩꯗꯤ ꯇꯧꯔꯣꯏ ꯅꯦꯅꯦ ꯀꯅꯦꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯔꯣ ꯇꯧꯅꯨ ꯃꯥ ꯑꯗꯨꯝ ꯇꯧꯁꯜꯂꯛꯄ꯭ꯔꯥ ꯁꯨꯝ ꯌꯦꯡꯉꯨ ꯀꯅꯥꯅꯣ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯦꯍꯦ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯇꯧꯔꯛꯄꯅꯦꯕ ꯉꯥꯛꯇꯪ ꯑꯩ ꯄꯨꯡ ꯇꯥꯡꯅ ꯑꯣ ꯅꯨꯄꯤꯅꯤꯌꯦ ꯑꯣ ꯀꯌꯥ ꯂꯩꯒꯦ ꯃꯥꯏ ꯃꯁꯤꯡ ꯍꯧꯖꯤꯛꯀꯤꯗꯣ ꯄꯤꯛꯏꯕ꯭ꯔꯥ ꯆꯥꯎꯔꯕ꯭ꯔꯥ ꯆꯦꯅꯦꯜꯗꯣ ꯈꯪꯗ꯭ꯔꯦ ꯈꯪꯗꯦꯗ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯕꯨ ꯁꯣꯔꯠꯀꯤ ꯚꯤꯗꯤꯑꯣꯗꯕꯨ ꯀꯅꯦꯛ ꯇꯧꯔꯕ ꯑꯗꯨꯒꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯥꯡꯈꯤꯗꯣ ꯀꯁꯥꯔ ꯂꯣꯝꯗꯒꯤꯁꯨ ꯅꯨꯄꯤ ꯀꯣꯏꯔꯝꯃꯤ ꯑꯣ ꯃꯇꯝꯅꯤ ꯑꯣ 798 ꯂꯩꯌꯦ ꯆꯠꯈ꯭ꯔ ꯃꯥꯏ ꯅꯨꯄꯥꯗꯣ ꯄꯥꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯣꯏꯅꯨ ꯑꯦꯍꯦ ꯃꯣꯏꯒꯨꯝꯕ ꯆꯍꯤꯁꯦ ꯆꯍꯤꯕꯨ ꯀꯩꯅꯣ ꯍꯟꯗꯛꯇꯅꯤꯅꯦ ꯃꯥ 24 ꯁꯨꯗꯣꯏꯁꯦ 18ꯗꯩꯅ 23 ꯐꯥꯎꯁꯦ ꯍꯥꯏꯗꯤ ꯊꯃꯣꯏꯁꯦ ꯐꯥꯗꯕ ꯉꯝꯗꯕ ꯃꯇꯝꯅꯦꯕ ꯍꯥꯏꯗꯤ ꯄꯥꯝꯖꯜꯂꯨꯔꯁꯨ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯀꯥꯏꯅꯔꯁꯨ ꯌꯥꯝ ꯆꯥꯛꯄ ꯍꯥꯏꯗꯤ ꯊꯃꯣꯏꯗꯣ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯅ ꯇꯧꯔꯤꯅꯦꯕ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯨꯝ ꯈꯔ ꯇꯧꯅ ꯐꯔꯛꯀꯅꯦꯕ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯅꯨ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯅꯨꯄꯤ ꯀꯣꯏꯕ ꯀꯣꯏꯗꯕꯁꯤꯁꯨ ꯃꯥꯏ ꯃꯔꯥꯏꯕꯛꯇ ꯂꯩ ꯃꯥꯅꯤꯍꯦ ꯂꯥꯏꯕꯛꯇ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯈꯪꯗꯦꯕ ꯀꯅꯥꯒꯨꯝꯅꯅꯦ ꯐꯅꯁꯨ ꯅꯨꯄꯤ ꯐꯖꯕꯁꯨ ꯊꯦꯡꯅꯁꯅꯨ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯗꯁꯨ ꯉꯥꯏ ꯅꯨꯄꯤꯗꯁꯨ ꯉꯥꯏ ꯅꯨꯄꯥ ꯐꯖꯕ ꯊꯦꯡꯅꯁꯅꯨ ꯃꯥꯁꯨ ꯐꯖꯕ ꯑꯣꯏꯁꯅꯨ ꯃꯥꯏ ꯃꯔꯥꯏꯕꯛꯇ ꯂꯩꯇ꯭ꯔꯗꯤꯅꯦ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯑꯣꯏꯗꯦꯕ ꯆꯦ ꯑꯣꯏꯅꯥꯝ ꯀꯣꯏꯔꯔꯣꯏ ꯑꯩ ꯌꯥꯔꯣꯏꯗ ꯃꯇꯝ ꯑꯃ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯂꯥꯏꯕꯛꯇ ꯇꯝꯂꯕ ꯑꯩꯒꯤꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯁꯨꯝ ꯃꯥꯂꯦꯝꯗꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯃꯥꯂꯦꯝ ꯀꯅꯥ ꯊꯥꯔꯤꯒꯦ ꯑꯦꯜꯕꯤꯁꯤꯕꯨ ꯃꯥꯂꯦꯝ ꯄꯥꯛꯇ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯥꯗꯤ ꯐꯨꯠ ꯂꯥꯎ ꯐꯨꯠ ꯂꯥꯎ ꯆꯠꯈꯤꯕꯅꯦꯕ
ꯁꯨꯁꯤꯂꯥꯒ ꯅꯪꯒ ꯑꯇꯩ ꯀꯅꯥ ꯂꯩꯕ ꯈꯪꯗꯦ. ꯑꯣ ꯑꯗꯨꯅꯅꯤꯅ. ꯈꯪꯗꯦꯗ ꯑꯩꯗꯤ ꯁꯥꯔꯥꯗꯤꯟꯁꯦ ꯊꯥꯖꯗ꯭ꯔꯕꯅꯤ ꯃꯣꯏ ꯑꯃꯃꯝ ꯃꯣꯏ ꯊꯥꯕꯗꯣ ꯊꯥꯖꯔꯁꯅꯨ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯤꯜꯂꯨꯔꯒ ꯑꯩꯅ ꯌꯦꯠꯄ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯁꯟꯗꯥꯗ ꯁꯨꯝ ꯋꯥꯛꯀꯤꯡ ꯆꯠꯄꯗꯨꯒ ꯑꯗꯨꯝ ꯊꯥꯔꯕ ꯊꯥꯕ ꯍꯥꯏꯁꯦ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯁꯦ ꯊꯥꯔꯗꯤ ꯊꯥꯕꯒꯤꯗꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯊꯥꯗ꯭ꯔꯒꯗꯤ ꯊꯥꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯊꯥꯕ ꯍꯧꯔꯗꯤ ꯑꯗꯨꯝ ꯊꯥꯅꯤꯡꯉꯛꯏ ꯊꯥꯕꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ. WT ꯀꯌా ꯁꯨꯔꯕꯅꯣ ꯍꯥꯏꯕ ꯑꯩꯒꯤꯕꯨꯗꯤ WTꯒꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯗꯣꯂꯔ ꯍꯥꯏꯗꯨꯅꯤ. ꯑꯗꯣ ꯑꯩꯗꯤ ꯅꯥꯔꯨꯕꯒꯤꯁꯨ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯕ ꯉꯝꯗꯕ 3-4 ꯈꯛꯇ ꯁꯨꯔꯤꯑꯕ ꯑꯩꯅ ꯃꯣꯅꯣ ꯑꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯑꯣꯏꯔꯦ ꯑꯣꯏꯕ ꯂꯣꯏꯔꯒ ꯌꯥꯝ ꯇꯣꯏꯅ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕ ꯉꯝꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯦꯛꯖꯥꯝ ꯑꯃꯁꯨ ꯑꯣꯏ ꯑꯗꯒꯤ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯅꯠꯇꯦꯗ ꯃꯣꯏ ꯃꯌꯥꯝꯁꯨ ꯊꯥꯏ ꯈꯣꯠꯂꯤ ꯑꯗꯩꯗꯤ ꯅꯪꯁꯨ ꯊꯥꯎꯅꯦ ꯈꯣꯠꯂꯦ ꯁꯨꯝ ꯍꯥꯏꯕꯗꯣ ꯊꯥꯅ ꯁꯨꯝ ꯌꯦꯡꯉꯨꯕꯗꯩꯗꯤ ꯑꯩ ꯍꯥꯟꯅꯁꯦ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤꯌꯦ ꯂꯥꯏꯚ ꯊꯥꯕ ꯀꯥꯏꯁꯦ. ꯁꯤ ꯑꯩ ꯊꯣꯛꯑꯒꯦ ꯕꯖꯥꯔꯗ ꯑꯝꯇ ꯊꯣꯝꯂꯨꯒꯦ. ꯑꯣ ꯁꯨꯁꯤꯂꯥ ꯂꯩꯁꯦ ꯀꯩꯅꯣꯗꯔꯣ ꯍꯣꯖꯥꯏꯗꯔꯣ ꯀꯗꯥꯏꯗꯅꯣ ꯂꯩꯁꯤꯕꯣ ꯒꯨꯍꯥꯇꯤꯗꯔꯣ ꯑꯩ ꯚꯥꯞ ꯇꯥꯗꯦ. ꯐꯔꯦ ꯆꯠꯂꯣ. ꯃꯣꯅꯣ ꯑꯣꯏꯔꯕꯣ ꯅꯠꯇ꯭ꯔꯣ ꯅꯦꯅꯦꯒꯤ ꯅꯦꯅꯦ ꯑꯩꯁꯨ ꯊꯣꯛꯑꯒꯦ ꯍꯣꯏ ꯀꯩꯗꯧꯔꯦ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯑꯩꯁꯨ. ꯀꯣꯛꯂꯨꯒꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯊꯣꯛꯂꯨꯒꯦ ꯍꯥꯏꯕ ꯐꯔꯦ ꯑꯩꯁꯨ ꯊꯝꯃꯒꯦ.